ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃꯊꯪ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄ ꯄꯤꯄꯜ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯁꯤꯔꯤꯁ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯐꯣꯀꯁ ꯇꯧꯖꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯗꯅ ꯔꯥꯃꯦꯁꯣꯔꯤ ꯊꯤꯌꯥꯝ ꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯔꯥꯃꯦꯁꯣꯔꯤꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯅꯁꯨ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯀꯣꯅꯤꯀꯥꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯩꯕꯨ ꯁ꯭ꯇꯨꯗꯤꯑꯣꯁꯤꯗ ꯑꯩꯕꯨ ꯇꯟꯖꯥ ꯄꯤꯕꯤꯕꯒꯤꯗꯃꯛ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯀꯗꯥꯏ ꯀꯗꯥꯏꯗꯒꯤ ꯌꯦꯡꯕꯤꯔꯤꯅꯣ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯈꯪꯍꯟꯕꯤꯔꯛꯎ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯆꯠꯊꯔꯛꯄꯗ ꯑꯗꯣꯝꯒꯤ ꯋꯥꯈꯜ ꯑꯦꯅꯤ ꯀꯃꯦꯟ ꯑꯗꯩ ꯀꯣꯏꯁꯟ ꯂꯩꯔꯒꯁꯨ ꯍꯪꯕꯤꯔꯛꯎ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯕꯤꯔꯤꯕ ꯔꯥꯃꯦꯁꯣꯔꯤ ꯊꯤꯌꯥꯝ ꯑꯁꯤ ꯁꯤꯡꯊꯥꯉꯝꯕꯤ ꯍꯦꯟꯂꯨꯝ ꯑꯦꯟ ꯍꯦꯟꯗꯤꯀ꯭ꯔꯥꯐ ꯂꯨꯋꯥꯡ ꯁꯪꯕꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯑꯗꯣ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯩꯈꯣꯏꯒꯤ ꯍꯦꯟꯂꯨꯝ ꯑꯦꯟ ꯍꯦꯟꯗꯤꯀ꯭ꯔꯥꯐꯀꯤ ꯃꯔꯝꯗ ꯉꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯗꯛꯁꯟ ꯇꯧꯔꯤꯕꯅꯣ ꯀꯃꯥꯏꯅ ꯆꯠꯅꯔꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯅꯤꯡꯕ ꯄꯣꯛꯄ ꯑꯗꯨꯒꯤ ꯈꯪꯕ ꯉꯝꯃꯒꯅꯤ ꯑꯗꯨꯒ ꯔꯥꯃꯦꯁꯣꯔꯤꯅ ꯀꯃꯥꯏꯅ ꯍꯧꯗꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯃꯁꯤ ꯍꯥꯏꯔꯒ ꯔꯥꯃꯦꯁꯣꯔꯤꯗ ꯑꯩ ꯄꯤꯖꯔꯒꯦ ꯑꯍꯥꯟꯕꯗ ꯔꯥꯃꯦꯁꯣꯔꯤꯅ ꯏꯟꯇ꯭ꯔꯗꯛꯁꯟ ꯀꯃꯥꯏꯅ ꯍꯧꯔꯛꯄꯅꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯐꯦꯃꯤꯂꯤꯒꯤ ꯃꯔꯝꯗ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯗꯅ ꯁꯤꯡꯊꯥꯉꯝꯕꯤ ꯍꯦꯟꯂꯨꯝ ꯑꯦꯟ ꯍꯦꯟꯗꯤꯀ꯭ꯔꯥꯐꯁꯦ ꯍꯧꯗꯣꯛꯈꯤꯕꯅꯣ ꯑꯗꯨꯒ ꯃꯤꯡꯁꯤꯁꯨ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯃꯤꯡꯁꯤ ꯀꯃꯥꯏꯅ ꯊꯣꯟꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯇꯥꯛꯄꯤꯌꯨ ꯑꯩ ꯏꯁꯥꯒꯤ ꯃꯤꯡ ꯔꯥꯃꯦꯁꯋꯥꯔꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯕꯗ ꯈꯪꯕꯤꯔꯝꯃꯅꯤ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯨꯝ ꯄꯥꯜꯂꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯡꯅ ꯊꯥꯡꯖꯝ ꯄ꯭ꯔꯦꯝꯀꯨꯃꯥꯔ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥ ꯑꯍꯨꯝ ꯏꯆꯥꯅꯨꯄꯤ ꯑꯅꯤ ꯅꯨꯄꯥ ꯑꯃ ꯂꯩꯖꯔꯦ ꯑꯗꯨꯒ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩ ꯁꯤꯒꯤ ꯍꯦꯟꯂꯨꯝ ꯍꯦꯟꯗꯤꯀ꯭ꯔꯥꯐꯁꯤꯗ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯍꯣꯏ ꯑꯕꯣꯛꯍꯣꯏ ꯀꯩꯁꯨ ꯇꯧꯔꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯍꯦꯟꯂꯨꯝ ꯍꯦꯟꯗꯤꯀ꯭ꯔꯥꯐꯁꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯇꯧꯔꯛꯇꯦ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯑꯗꯨꯝ ꯁꯤꯟꯐꯝ ꯃꯁꯥ ꯃꯁꯥꯒꯤ ꯑꯇꯣꯞꯄꯗ ꯑꯗꯨꯝ ꯇꯧꯅꯔꯛꯑ ꯂꯩꯕꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯊꯣꯏꯗꯣꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯁꯤꯒꯨꯝꯕꯁꯤꯗ ꯀꯌꯥ ꯀꯩꯅꯣ ꯇꯧꯔꯛꯄꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯍꯦꯟꯗꯤꯀ꯭ꯔꯥꯐꯀꯤ ꯂꯥꯏꯟꯗ ꯑꯃꯈꯛ ꯑꯩꯈꯣꯏ ꯅꯦꯅꯦ ꯕꯕꯥꯒꯤ ꯃꯆꯟꯅꯨꯄꯤꯁꯦ ꯁꯤꯕꯨꯗꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯍꯦꯟ ꯑꯦꯝꯕ꯭ꯔꯣꯏꯗꯔꯤꯒꯨꯝꯕ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯨ ꯃꯣꯏꯅ ꯇꯧꯕꯗ ꯑꯗꯨꯝ ꯌꯦꯡꯕ ꯈꯣꯠꯄꯗꯤ ꯇꯧꯋꯦ ꯑꯗꯨꯒ ꯑꯩꯅꯒꯗꯤ ꯍꯦꯛꯇ ꯇꯧꯗꯅ ꯈꯣꯠꯇꯅ ꯃꯁꯤꯗ ꯃꯌꯥꯝ ꯇꯧꯔꯛꯄꯗꯤ ꯅꯠꯆꯗꯦꯕꯀꯣ ꯑꯗꯨꯒ ꯑꯩꯁꯦ ꯀ꯭ꯂꯥꯁ 12 ꯐꯥꯎ ꯈꯛꯇꯪꯒꯤ ꯁ꯭ꯇꯦꯟꯗꯔꯗ ꯑꯩ ꯇꯝꯃꯦ ꯑꯗꯨꯒ B Aꯁꯦ ꯇꯝꯊꯣꯛꯀꯦꯅ ꯇꯝꯊꯣꯛꯑꯀꯥꯟꯗ ꯑꯗꯨꯝ ꯑꯩꯒꯤ ꯊꯕꯛꯁꯤꯡꯁꯤꯅ ꯍꯦꯛꯇ ꯄꯔꯤꯈꯥ ꯊꯥꯗꯣꯛꯄ ꯉꯝꯍꯧꯗꯗꯅ ꯑꯩ ꯍꯧꯖꯤꯛ ꯑꯗꯨꯝ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯁꯟꯗꯅ ꯂꯩ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯁꯦ ꯑꯗꯨꯝ ꯑꯩꯒꯤ ꯊꯕꯛ ꯍꯥꯟꯅ ꯄ꯭ꯔꯣꯐꯦꯁꯟꯁꯦ ꯄꯨꯔꯥ ꯆꯦꯟꯖꯅꯦ ꯑꯩꯅ ꯍꯦꯟꯂꯨꯝꯁꯤꯗꯩꯗ ꯂꯥꯛꯈꯤꯕꯗꯤ ꯑꯩꯗꯤ ꯍꯦꯟꯂꯨꯝ ꯍꯦꯟꯗꯤꯀ꯭ꯔꯥꯐꯁꯤꯗ ꯑꯩꯒꯤ ꯈꯣꯡꯗꯥꯖꯔꯛꯄꯗꯤ ꯑꯣꯟꯂꯤ ꯐ꯭ꯔꯣꯝ 2017 ꯃꯥꯔꯆ ꯁ꯭ꯋꯥꯏꯗꯒꯤ ꯍꯧꯔꯛꯄꯅꯦ ꯑꯗꯣ ꯑꯩꯅ ꯑꯩꯈꯣꯏꯒꯤ BJP ꯁꯔꯀꯥꯔ ꯍꯥꯏꯕ ꯇꯥꯔꯦ ꯁꯤ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯁꯤꯗꯩꯗ ꯌꯥꯝꯅ ꯐꯤꯁꯥ ꯂꯣꯟꯁꯥꯒꯤꯗ ꯃꯣꯏꯅ ꯃꯤꯠꯌꯦꯡ ꯌꯥꯝ ꯆꯪꯕꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯇꯥꯕꯗꯒꯤ ꯑꯩꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯁꯨ ꯍꯥꯟꯅ ꯇꯧꯔꯝꯕ ꯁꯤꯟꯐꯝꯁꯦ ꯀꯗꯥꯏꯗꯒꯤ ꯍꯥꯏꯕꯗ ꯗꯤꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯇꯧꯈꯤꯕ ꯑꯗꯒꯤ ꯃꯅꯤꯄꯨꯔꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ILP ꯑꯗꯒꯤ ꯑꯗꯨꯝ ꯑꯥꯔꯠꯀ꯭ꯋꯦꯛꯀꯨꯝꯕ ꯇꯧꯈꯤꯕꯗ ꯑꯩ ꯍꯥꯟꯅ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯒꯤ ꯁꯤꯟꯐꯝꯁꯦ ꯑꯗꯨꯝ ꯄꯩꯁꯥꯒꯨꯝꯕꯒꯤ ꯃꯔꯝꯗ ꯈꯔ ꯇꯧꯋꯦꯕ ꯕꯦꯡꯀꯤꯡ ꯇꯧꯕꯅꯦꯕ ꯑꯗꯨꯝ ꯄꯩꯁꯥ ꯅꯨꯡꯁꯥ ꯃꯔꯨꯞ ꯈꯔ ꯇꯧꯖꯕꯗꯣ ꯑꯗꯩꯗ ꯃꯌꯥꯝꯁꯤ ꯋꯥꯅꯔꯛꯄꯗꯒꯤ ꯂꯣꯏꯅ ꯄꯩꯁꯥꯁꯤ ꯃꯤ ꯃꯌꯥꯝꯁꯤꯅ ꯄꯤꯈꯠꯂꯛꯇꯕꯗꯒꯤ ꯃꯥꯡꯈꯤꯕ ꯈꯣꯠꯈꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯁꯤꯗ ꯑꯩꯅ ꯃꯁꯤ ꯊꯕꯛꯁꯦ ꯀꯥꯟꯅꯔꯔꯣꯏ ꯑꯩ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕ ꯌꯥꯝ ꯄꯥꯝꯕ ꯅꯨꯄꯤ ꯑꯃꯗꯤ ꯑꯣꯏꯖꯩꯕ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯤ ꯃꯌꯥꯝꯁꯦ ꯑꯣꯔꯒꯅꯥꯏꯖ ꯇꯧꯔꯒ ꯑꯗꯨꯝ ꯄꯨꯜꯂꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕꯁꯦ ꯑꯩ ꯑꯗꯨꯝ ꯏꯁꯥꯒꯤ ꯑꯣꯏꯅ ꯄꯥꯝꯖꯩꯌꯦꯕꯀꯣ ꯑꯗꯩ 2017 ꯑꯩꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯑꯀꯥꯟꯗ ꯑꯩ ꯐꯤ ꯁꯥꯕ ꯑꯗꯒꯤ ꯃꯅꯤꯄꯨꯔꯁꯤꯗꯩꯗ ꯁꯨꯝ ꯑꯩꯅ ꯌꯦꯡꯖꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯑꯅꯝꯕꯅ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯐꯤ ꯁꯥꯕꯁꯤ ꯂꯣꯏꯅ ꯍꯩꯌꯦꯕ ꯂꯥꯏꯔꯤꯛ ꯍꯩꯕ ꯍꯩꯇꯕꯒꯤ ꯋꯥ ꯂꯣꯏ ꯇꯣꯛꯊꯣꯛꯈ꯭ꯔꯒ ꯐꯤ ꯁꯥꯕꯁꯤꯗꯤ ꯈꯨꯠꯇ ꯃꯤꯠ ꯄꯥꯟꯕꯗꯧꯅ ꯑꯗꯨꯝ ꯂꯣꯏꯅ ꯇꯧꯅꯕ ꯑꯗꯩꯗ ꯑꯩꯅ ꯈꯜꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯐꯤꯁꯦ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯄꯥꯝꯅꯩ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯀꯃꯥꯏꯅ ꯄ꯭ꯔꯃꯣꯠ ꯇꯧꯅꯕ ꯍꯣꯠꯅꯁꯤꯒꯦ ꯃꯌꯥꯝꯅ ꯇꯧꯔꯤꯁꯤ ꯃꯊꯛꯇ ꯑꯩꯅꯁꯨ ꯀꯩꯒꯨꯝꯕ ꯈꯔ
ꯊꯤꯖꯤꯟ ꯈꯣꯠꯆꯤꯟꯗꯅ ꯇꯧ ꯇꯥꯔꯒꯗꯤ ꯃꯌꯥꯝꯁꯦ ꯍꯦꯟꯅ ꯆꯥꯎꯈꯠꯀꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯁꯨ ꯍꯥꯟꯅꯗꯒꯤ ꯃꯤꯅ ꯑꯗꯨꯝ ꯁꯛ ꯈꯪꯕ ꯈꯔ ꯂꯩꯔꯤꯀꯥꯟꯁꯤꯗ ꯑꯩꯅ ꯑꯃꯨꯛꯀ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯄ꯭ꯔꯣꯃꯣꯠ ꯇꯧꯗꯅ ꯁꯛ ꯈꯪꯕꯤꯕ ꯑꯣꯏꯒꯗ꯭ꯔꯥ ꯑꯗꯨꯒ ꯏꯀꯣꯅꯣꯃꯤꯗꯁꯨ ꯐꯒꯠꯀꯅꯤ ꯅꯨꯄꯤꯁꯤꯡꯁꯤꯗ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗꯩꯗ ꯈꯟꯖꯔꯀꯥꯟꯗ ꯑꯩꯅ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯆꯪꯈꯤꯕꯅꯦꯕ ꯑꯗꯨꯒ ꯆꯪꯕ ꯀꯥꯟꯗ ꯁꯤꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯇꯧꯕ ꯀꯥꯟꯁꯤꯗꯩꯗ ꯁꯤꯟꯊꯥꯡꯉꯝꯕꯤ ꯍꯥꯏꯅ ꯑꯩꯅ ꯉꯁꯥꯏꯒꯤ ꯁꯣꯝꯅ ꯍꯥꯏꯕꯤꯈꯤꯕꯗꯣ ꯁꯤꯟꯊꯥꯡꯉꯝꯕꯤꯁꯤ ꯀꯃꯥꯏꯅ ꯃꯤꯡꯊꯣꯟꯈꯤꯕꯅꯣ ꯀꯥꯏꯅ ꯍꯥꯏꯕꯤꯈꯤꯕꯗꯣ ꯁꯤꯟꯊꯥꯡꯉꯝꯕꯤꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯅꯦ ꯍꯥꯏꯕ ꯁꯤꯟꯊꯥꯡꯉꯝꯕꯤ ꯁꯤꯟꯊꯥꯡꯉꯝꯕꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯑꯩꯒꯤ ꯀꯩꯅꯣꯗꯁꯨ ꯁꯣꯔꯨꯝꯗꯁꯨ ꯍꯪꯕ ꯂꯥꯛꯄ ꯃꯤ ꯌꯥꯎꯋꯦꯕꯀꯣ ꯑꯗ ꯁꯤꯟꯊꯥꯡꯉꯝꯕꯤꯁꯦ ꯑꯩꯅꯦꯕ ꯋꯥꯈꯜꯂꯣꯟꯗ ꯇꯥꯏꯕꯪ ꯃꯄꯨꯅ ꯄꯤꯕꯤꯔꯛꯄ ꯁꯤꯟꯊꯥꯁꯤꯕꯨ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯅ ꯁꯤꯟꯊꯥꯉꯝꯕꯤꯅ ꯊꯣꯟꯕꯅꯦꯕ ꯁꯤꯒꯤ ꯃꯤꯡꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯊꯕꯛꯁꯦ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯒꯦꯅ ꯏꯁꯣꯔꯗꯁꯨ ꯑꯗꯨꯝ ꯈꯣꯏꯔꯝꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯄꯨꯜꯂꯤꯕ ꯐꯤꯁꯥꯕꯤꯁꯤꯡ ꯑꯗꯒꯤ ꯀ꯭ꯔꯥꯐꯀꯤꯗ ꯀ꯭ꯔꯥꯐ ꯄꯔꯁꯟꯗ ꯑꯗꯒꯤ ꯐꯤ ꯍꯦꯟꯂꯨꯝ ꯁꯥꯕꯗ ꯈꯣꯠꯄꯗ ꯄꯨꯜꯂꯤꯕ ꯃꯌꯥꯝꯁꯤꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯅꯁꯨ ꯃꯈꯣꯏꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯇꯧꯋꯤ ꯑꯩꯒꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡ ꯀꯔꯤ ꯀꯔꯤꯁꯦ ꯃꯣꯏꯅꯁꯨ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤ ꯑꯗꯨꯅ ꯃꯣꯏꯒ ꯑꯩꯒꯒꯤ ꯊꯃꯣꯏꯁꯦ ꯈꯪꯅꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯑꯗꯨꯅ ꯃꯈꯣꯏꯁꯤꯅ ꯌꯨꯝꯗ ꯐꯤ ꯁꯥꯔꯒ ꯂꯩ ꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯑꯣꯐꯤꯁ ꯑꯃꯗ ꯆꯠꯂꯒ ꯇꯦꯛꯁꯇꯥꯏꯜ ꯑꯣꯐꯤꯁꯇ ꯈꯪꯗꯦ ꯍꯦꯟꯂꯨꯝ ꯇꯦꯛꯁꯇꯥꯏꯜꯒꯤ ꯑꯗꯒꯤ ꯑꯦꯅꯤ ꯃꯐꯝ ꯃꯐꯝ ꯂꯩꯔꯤꯗꯅꯀꯣ ꯑꯦꯟ ꯑꯥꯏ ꯗꯤ ꯁꯤ ꯀꯥꯏꯅ ꯑꯗꯩꯗ ꯆꯠꯄ ꯉꯝꯖꯗꯕ ꯃꯤ ꯅꯨꯄꯤ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤꯕ ꯈꯪꯗꯕꯗꯒꯤ ꯁꯪꯗꯕꯗꯒꯤ ꯑꯗꯒꯤ ꯃꯣꯏꯗꯤ ꯅꯣꯡꯃꯒꯤ ꯄꯩꯁꯥꯗꯨ ꯇꯥꯟꯗ ꯌꯥꯗꯕꯅꯤꯅ ꯐꯤ ꯁꯥꯕꯗꯣ ꯊꯥꯗꯣꯛꯅꯤꯡꯗꯕꯗꯒꯤ ꯑꯗꯣ ꯃꯣꯏꯅ ꯆꯠꯄ ꯉꯝꯗꯕꯗꯣ ꯑꯗꯨꯒꯤ ꯃꯍꯨꯠ ꯑꯣꯏꯅ ꯑꯩꯅ ꯆꯠꯆꯕ ꯑꯩꯅ ꯆꯠꯄꯒ ꯃꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯗꯤ ꯀꯔꯤꯒꯤꯗꯃꯛ ꯆꯠꯂꯤꯅꯣ ꯍꯥꯏꯗꯤ ꯋꯤꯕꯔ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯁꯛꯇꯥꯛꯄꯤ ꯑꯃ ꯄꯥꯏꯕꯁꯤ ꯃꯊꯧ ꯇꯥꯏꯌꯦꯕ ꯋꯤꯕꯔ ꯀꯥꯔꯠ ꯑꯃ ꯄꯥꯏꯅꯕ ꯋꯤꯕꯔ ꯀꯥꯔꯠꯁꯤ ꯄꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯌꯥꯟ ꯄꯥꯁꯕꯨꯛꯀꯨꯝꯕ ꯁꯥꯔꯅꯤ ꯌꯥꯟ ꯄꯥꯁꯕꯨꯛꯀꯨꯝꯕ ꯁꯥꯔꯀꯥꯟꯗ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯅ ꯄꯤꯕꯤꯔꯛꯏꯕ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯦ ꯈꯪꯗꯕꯁꯤꯡꯗꯣ ꯑꯩꯅ ꯃꯣꯏꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯖꯩꯌꯦꯕ ꯑꯗꯨ ꯑꯣꯏ ꯇꯥꯔꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯣꯐꯤꯁꯦꯅꯦꯜꯁꯤꯡꯗꯅ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯉꯀꯥꯟꯗ ꯂꯪꯗꯨ ꯍꯣꯡꯅ ꯐꯪꯍꯟꯕꯤꯕ ꯑꯗꯒꯤ ꯂꯝꯕꯤꯁꯤꯡꯗꯣ ꯁꯤꯒꯨꯝꯕ ꯕꯦꯅꯤꯐꯤꯁꯔꯤꯗ ꯐꯪꯕ ꯌꯥꯕ ꯂꯩ ꯈꯣꯠꯂꯤ ꯍꯥꯏꯕꯁꯤꯒꯤ ꯂꯝꯕꯤꯁꯤꯅ ꯑꯩꯅ ꯆꯦꯟꯖ ꯆꯣꯡꯖꯔꯀꯥꯟꯗ ꯇꯧꯔꯕꯅꯤꯅ ꯃꯈꯣꯏꯅꯁꯨ ꯑꯩꯕꯨ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ ꯑꯩꯅ ꯇꯧꯅꯤꯡꯉꯤꯕ ꯊꯕꯛꯇꯨꯁꯨ ꯃꯣꯏꯁꯨ ꯀooperation ꯄꯤꯔꯦ ꯑꯗꯒꯤ ꯄꯣꯠ ꯌꯣꯟꯕ ꯃꯇꯝꯗꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯕꯤ ꯑꯩꯉꯣꯟꯗ ꯐꯤꯗꯕꯦꯛ ꯄꯤꯕꯤꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯗꯨꯀꯥꯟꯁꯤꯗ ꯂꯥꯛꯑꯒꯗꯤ ꯃꯃꯜꯁꯦ ꯌꯥꯝ ꯈꯦꯠꯅꯩ ꯍꯥꯏꯕꯅꯆꯤꯡꯕꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯩ ꯀꯩꯁꯨ ꯌꯥꯝꯅ ꯄ꯭ꯔꯣꯐꯤꯠ ꯌꯥꯝ ꯍꯦꯟꯒꯠꯅꯁꯨ ꯌꯣꯟꯗꯦ ꯑꯩꯗꯤ ꯃꯌꯥꯝꯅꯁꯨ ꯑꯦꯐꯣꯔꯠ ꯇꯧꯕ ꯉꯝꯕ ꯑꯦꯐꯣꯔꯗꯦꯕꯜ ꯄ꯭ꯔꯥꯏꯁ ꯍꯣꯏ ꯂꯥꯏꯔꯕꯁꯨ ꯂꯩꯕ ꯂꯝꯗꯝꯅꯤ ꯏꯅꯥꯛ ꯈꯨꯟꯕꯁꯨ ꯂꯩꯕ ꯂꯝꯗꯝꯅꯤ ꯑꯗꯨꯗꯤ ꯂꯥꯏꯔꯕꯁꯨ ꯂꯨꯍꯣꯡꯗꯕꯗꯤ ꯌꯥꯗꯦ ꯂꯨꯍꯣꯡꯕ ꯑꯃꯗ ꯍꯥꯏꯗꯤ ꯇꯧꯗꯕ ꯌꯥꯗꯕ ꯄꯣꯠꯁꯤꯡꯗꯣ ꯑꯗꯨ ꯂꯥꯏꯔꯕꯒꯤꯁꯨ ꯊꯝꯗꯕ ꯌꯥꯗꯦꯕ ꯏꯅꯥꯛ ꯈꯨꯟꯕꯁꯨ ꯌꯥꯝꯅ ꯐꯖꯕ ꯑꯇꯥꯡꯕ ꯁꯦꯠꯅꯤꯡꯕꯁꯨ ꯌꯥꯎꯋꯤ ꯑꯗꯨꯒ ꯑꯇꯥꯡꯕ ꯑꯃꯗ ꯂꯣꯏꯅ ꯅꯝꯁꯤꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯈꯤꯇꯪ ꯀꯩꯅꯣꯃ ꯑꯣꯏꯕ ꯈꯤꯇꯪ ꯃꯃꯜ ꯍꯣꯡꯕꯗ ꯌꯥꯝꯅꯁꯨ ꯇꯥꯡꯗꯕ ꯌꯥꯝꯅꯁꯨ ꯍꯣꯡꯗꯕ ꯐꯖꯕꯗ ꯑꯩꯈꯣꯏꯁꯦ ꯑꯃꯅꯤ ꯁꯦꯠꯄꯅ ꯐꯩ ꯍꯥꯏꯅ ꯈꯟꯕ ꯃꯤꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯃꯌꯥꯝꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯈꯪꯉꯀꯥꯟꯗ ꯑꯩꯅ ꯑꯗꯨꯝ ꯂꯥꯏꯔꯕꯗꯩꯅ ꯏꯅꯥꯛ ꯈꯨꯟꯕ ꯐꯥꯎꯒꯤ ꯉꯝꯕꯒꯤ ꯆꯥꯡꯗ ꯑꯗꯨꯝ ꯊꯝꯖꯩ ꯑꯗꯨꯒ ꯄꯣꯠꯁꯨ ꯑꯗꯨꯝ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯅꯕ ꯑꯩ ꯍꯣꯠꯅꯖꯩ ꯑꯗꯒꯤ ꯐꯤꯁꯥꯕꯤꯁꯤꯡꯁꯦ ꯌꯨꯝꯗ ꯈꯛꯇꯪ ꯁꯥꯍꯟꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯁꯦ ꯃꯐꯝ ꯃꯐꯝꯁꯦ ꯇꯣꯡꯉꯥꯜꯂꯦꯕ ꯍꯥꯏꯕꯗꯤ ꯆꯅꯝ ꯁꯟꯇ꯭ꯔꯣꯛ ꯍꯥꯏꯔꯒ ꯆꯅꯝ ꯁꯟꯇ꯭ꯔꯣꯛꯇ ꯔꯥꯅꯤ ꯌꯥꯝꯅ ꯑꯅꯝꯕ ꯁꯥꯏ ꯇꯤꯜꯍꯧ ꯆꯅꯥ ꯍꯥꯏꯔꯒ ꯇꯤꯜꯍꯧ ꯆꯅꯥ ꯔꯥꯅꯤ ꯌꯥꯝꯅ ꯁꯥꯏ ꯑꯗꯒꯤ ꯂꯩꯃꯄꯣꯛꯄꯝ ꯍꯥꯏꯔꯒ ꯈꯨꯔꯈꯨꯜ ꯃꯅꯥꯎꯒ ꯍꯥꯏꯕ ꯈꯨꯔꯈꯨꯜ ꯐꯅꯦꯛꯀ ꯍꯥꯏꯔꯤꯕꯁꯤ ꯁꯥꯏ ꯂꯪꯊꯕꯥꯜ ꯍꯥꯏꯔꯒ ꯕꯨꯛ ꯕꯦꯠꯁꯤꯠꯀꯨꯝꯕ ꯀꯔꯤꯒꯨꯝꯕ ꯁꯤꯒꯨꯝꯕ ꯀꯣꯇꯟꯒꯤ ꯑꯥꯏꯇꯦꯝꯁꯤꯅ ꯑꯅꯝꯕ ꯁꯥꯏ ꯑꯗꯒꯤ ꯃꯐꯝ ꯃꯐꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯐꯅꯦꯛ ꯁꯥꯕ ꯑꯗꯒꯤ ꯇꯣꯞ ꯂꯣꯝꯗ ꯍꯥꯏꯔꯒ ꯐꯅꯦꯛ ꯐꯤꯒꯦ ꯐꯅꯦꯛ ꯁꯥꯏ ꯃꯥꯏꯕꯝ ꯂꯩꯀꯥꯏ ꯍꯥꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯁꯤꯗ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯌꯦꯕ ꯁꯤꯒꯤ ꯋꯦꯕꯔ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯂꯩꯀꯥꯏꯗꯨꯒꯤ ꯋꯥ ꯈꯛꯇ ꯅꯠꯇꯦ ꯃꯐꯝ ꯑꯃꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯑꯦꯅꯤ ꯆꯠꯄ ꯃꯇꯝꯗ ꯁꯤꯒꯨꯝꯕ ꯁꯤꯗꯩꯗ ꯏꯟꯇꯔꯦꯁ ꯂꯩꯖꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯑꯩ ꯑꯗꯨꯝ ꯂꯣꯏꯅ ꯑꯩꯒꯤ ꯃꯔꯨꯞꯅꯦꯕ ꯑꯩ ꯂꯣꯏꯅ ꯃꯣꯏꯕꯨ ꯅꯨꯡꯁꯤꯕ ꯃꯣꯏꯅꯁꯨ ꯑꯩꯕꯨ ꯂꯣꯏꯅ ꯅꯨꯡꯁꯤ ꯑꯗꯨꯅ ꯑꯩꯒꯤ ꯉꯝꯖꯕ ꯑꯩꯅ ꯃꯣꯏꯕꯨ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯌꯥꯕ ꯂꯝꯕꯤꯗꯗꯤ ꯑꯩ ꯄꯥꯡꯗꯅꯁꯨ ꯇꯣꯛꯇꯦ ꯃꯈꯣꯏꯅꯁꯨ ꯈꯪꯕꯤ ꯌꯥꯝ ꯅꯨꯡꯁꯤꯅ ꯇꯧꯕꯤ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅꯁꯨ ꯄꯣꯠꯁꯤꯡꯁꯦ ꯃꯤꯅ ꯍꯥꯏꯔꯛꯄ ꯈꯣꯠꯂꯛꯄꯁꯦ ꯑꯗꯨꯝ ꯐꯪꯕ ꯄꯤꯕ ꯉꯝꯅꯕ ꯑꯩ ꯍꯣꯠꯅꯔꯒ ꯑꯗꯨꯝ ꯄꯤꯖꯩ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯅꯤꯡꯕꯗꯤ ꯌꯥꯝ ꯂꯩꯌꯨꯅꯦ ꯑꯗꯨꯝ ꯃꯈꯥ ꯇꯥꯕꯤꯔꯛꯑꯣ ꯀꯣꯏꯁꯟ ꯍꯣꯏ ꯍꯪꯕꯤꯔꯛꯑꯣ ꯑꯩ ꯑꯗꯨꯝ ꯃꯈꯥ ꯇꯥꯔꯛꯑꯒꯦ ꯑꯩꯅ ꯁꯨꯝ ꯂꯣꯟ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤ ꯋꯤꯚꯔ ꯀꯌꯥ ꯑꯦꯝꯄ꯭ꯂꯣꯌꯤ ꯇꯧꯕꯤꯕꯅꯣ ꯑꯗꯨꯒ ꯀꯔꯤ ꯄꯣꯠꯇ ꯄ꯭ꯔꯗꯛꯁꯟꯁꯤ ꯐꯣꯀꯁ ꯇꯧꯕꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯇꯁꯦꯡꯕꯗꯤꯀꯣ ꯑꯩꯅ ꯀꯩꯅꯣꯁꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯇꯧꯕꯁꯦ ꯔꯥꯅꯤꯗ ꯇꯧꯕꯅꯦꯕ
ꯑꯗ ꯔꯥꯅꯤ ꯈꯛꯇꯅꯁꯨ ꯌꯥꯗꯦꯗꯅ ꯔꯥꯅꯤ ꯈꯛꯇꯅꯁꯨ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥꯅꯤ ꯂꯪꯊꯕꯥꯜꯒꯤ ꯁꯤꯗꯩꯗ ꯑꯅꯝꯕ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯏꯗꯣꯝꯆꯥꯁꯤꯅ ꯃꯥꯁꯦ ꯕꯦꯠꯁꯤꯠ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯑꯩꯅ ꯍꯦꯛ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯄꯨꯊꯣꯛꯅꯤꯡꯕꯁꯦ ꯄꯨꯕꯗꯤ ꯑꯅꯧꯕ ꯗꯤꯖꯥꯏꯟꯁꯤꯡꯁꯨ ꯂꯩ ꯌꯦꯛꯄ ꯑꯅꯧꯕꯁꯨ ꯃꯌꯥꯝ ꯄꯨꯊꯣꯛꯅꯤꯡꯉꯦ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜꯗ ꯄꯨꯊꯣꯛꯅꯤꯡꯕꯁꯦ ꯑꯔꯤꯕ ꯃꯌꯦꯛꯁꯦ ꯌꯥꯝꯅ ꯇꯧꯅꯤꯡꯕ ꯁꯤꯗ ꯌꯥꯝ ꯏꯟꯇꯔꯦꯁ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯊꯥꯏꯅ ꯅꯤꯡꯊꯧꯅ ꯁꯤꯖꯤꯟꯅꯔꯝꯕ ꯃꯌꯦꯛꯅꯦ ꯍꯥꯏꯅ ꯍꯟꯗꯛ ꯑꯩꯈꯣꯏꯗ ꯆꯥꯛ ꯑꯦꯋꯥꯔꯗꯁꯨ ꯐꯪꯖꯩ ꯏꯁꯇꯦꯠ ꯑꯦꯋꯥꯔꯗ ꯐꯪꯉꯤ ꯁꯤꯗꯩꯗ ꯑꯗꯨ ꯁꯤꯒꯤ ꯄꯣꯠ ꯁꯤꯒꯨꯝꯕ ꯑꯗꯒꯤ ꯐꯤꯗ ꯑꯣꯏꯔꯁꯨ ꯈꯔ ꯑꯗꯨꯝ ꯃꯌꯦꯛ ꯋꯥꯔꯤ ꯂꯩꯕ ꯃꯌꯦꯛꯀꯁꯤꯅ ꯍꯦꯛꯇ ꯇꯧꯅꯤꯡꯕ ꯑꯗꯒꯤ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯐꯤꯒꯨꯝꯕꯒꯤꯁꯤ ꯋꯥ ꯈꯛꯇ ꯅꯠꯇꯅ ꯑꯦꯄ꯭ꯂꯤꯛꯇꯁꯨ ꯑꯩ ꯈꯔ ꯇꯧꯈꯠꯂꯤꯑꯕ ꯑꯦꯄ꯭ꯂꯤꯛꯁꯤꯗ ꯇꯧꯈꯠꯂꯤꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯀꯟꯁꯤ ꯃꯩꯇꯩꯁꯤ ꯃꯥꯡꯈꯤꯗꯧꯔꯦ ꯃꯨꯠꯈꯤꯗꯧꯔꯦ ꯍꯥꯏꯕꯗꯤ ꯂꯥꯎꯏꯗꯅ ꯂꯣꯟꯒꯤꯗꯁꯨ ꯃꯌꯥꯝ ꯑꯃ ꯇꯧꯅꯔꯛꯏ ꯑꯗꯒꯤ ꯋꯥꯔꯤꯗꯣ ꯈꯪꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯍꯧꯒꯠꯂꯛꯏꯕ ꯌꯪ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯁꯦ ꯂꯥꯛꯏꯕꯁꯤꯡꯁꯦ ꯏꯆꯥ ꯏꯅꯥꯎꯁꯤꯡꯁꯤꯅ ꯋꯥꯔꯤꯁꯦ ꯈꯪꯉꯒꯗꯤ ꯄꯣꯠꯁꯦ ꯁꯦꯠꯅꯤꯡꯕ ꯂꯤꯠꯅꯤꯡꯕ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯅꯨꯄꯤ ꯈꯛꯇ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯍꯦꯟꯂꯨꯝ ꯄ꯭ꯔꯗꯛꯇ ꯁꯦꯠꯇꯣꯏꯁꯦ ꯅꯨꯄꯥꯁꯤꯡꯅꯁꯨ ꯁꯦꯠꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯐꯥꯎꯔꯛꯀꯅꯦꯕ ꯐꯥꯎꯔꯛꯑꯦ ꯍꯧꯖꯤꯛꯇꯤ ꯈꯪꯅꯔꯛꯑꯕꯅꯤ나 ꯀꯗꯥꯏꯗ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯒꯦꯗ ꯑꯩꯈꯣꯏꯒꯤ ꯁꯂꯥꯏ ꯇꯔꯦꯠ ꯂꯦꯡꯌꯥꯟꯒꯁꯦ ꯄꯥꯈꯪ ꯃꯆꯥ ꯃꯁꯛ ꯐꯖꯕꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯂꯩꯁꯥꯒ ꯅꯝꯃꯒ ꯈꯨꯗꯩ ꯑꯃ ꯁꯦꯠꯂꯒ ꯂꯦꯡꯌꯥꯟ ꯐꯤ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯃꯆꯨꯒꯁꯦ ꯃꯆꯨ ꯍꯧꯖꯤꯛꯇꯤ ꯃꯆꯨꯁꯦ ꯂꯣꯏꯅ ꯄꯨꯊꯣꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯌꯦꯛ ꯁꯂꯥꯏ ꯇꯔꯦꯠꯁꯤꯒꯤ ꯁꯂꯥꯏ ꯂꯨꯋꯥꯡ ꯁꯂꯥꯏꯒꯤꯅ ꯑꯉꯧꯕ ꯃꯉꯥꯡ ꯁꯂꯥꯏꯒꯤꯅ ꯑꯉꯥꯡꯕ ꯑꯗꯩ ꯈꯨꯃꯟꯒꯤꯅ ꯑꯃꯨꯕ ꯁꯨꯃꯥꯏꯅ ꯃꯈꯜ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯃꯆꯨ ꯇꯔꯦꯠꯁꯦ ꯄꯨꯊꯣꯛꯑꯦ ꯌꯦꯜꯂꯣ ꯁꯨꯃꯥꯏꯅ ꯄꯨꯊꯣꯛꯄꯁꯦ ꯌꯥꯜꯂꯒ ꯊꯣꯛꯂꯛꯄꯗ ꯌꯥꯝ ꯐꯖꯕ ꯄꯣꯛꯑꯦꯕ ꯁꯨꯃꯥꯏꯅ ꯁꯦꯠꯅꯤꯡꯅꯕ ꯏꯅꯤꯡꯅꯕ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏ ꯁꯤꯗ ꯏꯔꯝꯗꯝꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯅꯁꯨ ꯁꯦꯠꯇ꯭ꯔꯒꯗꯤ ꯃꯤ ꯈꯛꯇꯅ ꯁꯦꯠꯄꯗꯨ ꯋꯥ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯁꯦꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯐꯖꯕꯗꯨ ꯎꯔꯀꯥꯟꯗ ꯃꯤꯅ ꯄꯥꯝꯗꯣꯏꯅꯦ ꯅꯠꯇ꯭ꯔꯅꯦ ꯑꯗꯨ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩꯅ ꯍꯧꯖꯤꯛꯁꯦ ꯋꯥꯔꯤ ꯂꯩꯕ ꯑꯦꯄ꯭ꯂꯤꯛꯀꯤꯗꯁꯨ ꯑꯩ ꯈꯔ ꯄꯨꯊꯣꯛꯀꯦꯅ ꯁꯦꯝꯕ ꯁꯥꯕꯗꯤ ꯍꯧꯖꯔꯦꯕ ꯊꯥꯏꯅ ꯅꯤꯡꯊꯧꯁꯤꯡꯅ ꯁꯦꯠꯂꯝꯕ ꯃꯍꯥꯔꯥꯅꯤꯅ ꯁꯦꯠꯂꯝꯕ ꯑꯗ ꯁꯤꯒꯨꯝꯕꯁꯤ ꯂꯣꯏꯅꯒ ꯑꯩꯅꯒ ꯑꯩꯒꯤ ꯋꯥꯛꯁꯦꯠꯁꯤꯗꯩꯗ ꯊꯝꯕ ꯉꯝꯃꯛ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯈꯪꯅꯤꯡꯕ ꯑꯗꯒꯤ ꯊꯤꯖꯅꯤꯡꯕ ꯑꯗꯒꯤ ꯌꯦꯡꯅꯤꯡꯕ ꯃꯤ ꯀꯌꯥ ꯑꯃ ꯂꯥꯛꯇꯅ ꯑꯩꯒꯤ ꯃꯐꯝꯁꯤꯗ ꯚꯤꯖꯤꯠꯀ ꯇꯧꯕꯤꯔꯁꯨ ꯌꯦꯡꯕꯤꯔꯁꯨ ꯂꯩꯕꯤꯒꯗ꯭ꯔꯁꯨ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯅꯤꯒ ꯍꯥꯏꯕꯗꯣ ꯑꯩꯅ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯈꯔ ꯁꯦꯝꯒꯠꯂꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯁꯦꯝꯃꯀꯥꯟꯗ ꯑꯣꯟꯂꯤ ꯃꯥꯏ ꯄꯣꯠꯇꯨꯗꯪ ꯁꯦꯝꯃꯒ ꯊꯝꯃꯛꯇꯕ ꯋꯤꯠ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯌꯥꯎꯅꯒ ꯏꯔꯒ ꯁꯤꯅꯤꯒ ꯍꯥꯏꯕꯗꯣ ꯇꯧꯒꯦꯅ ꯈꯟꯖꯗꯅ ꯑꯩ ꯍꯧꯖꯤꯛ ꯈꯔ ꯍꯧꯔꯛꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯂꯣꯟꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯔꯤ ꯇꯦꯂꯤꯡꯁꯦ ꯄ꯭ꯔꯗꯛꯁꯤꯗ ꯎꯠꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯅꯤꯡꯕ ꯋꯥꯗꯨꯁꯨ ꯍꯣꯏ ꯃꯌꯥꯝ ꯅꯧꯍꯧꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯍꯧꯒꯠꯂꯛꯏꯕ ꯃꯌꯥꯝꯁꯤꯅ ꯈꯪꯕꯤꯔꯅꯤ ꯑꯗꯨꯒ ꯎꯝ ꯁꯦꯠꯅꯤꯡꯕꯁꯨ ꯐꯥꯎꯔꯅꯤ ꯍꯥꯏꯕꯅꯤ ꯌꯥꯝꯅ ꯐꯖꯕ ꯍꯣꯏ ꯍꯣꯏ ꯋꯥꯈꯜꯂꯣꯟꯅꯤ ꯑꯗꯣ ꯃꯁꯤ ꯎꯝ ꯍꯧꯖꯤꯛ ꯏꯝꯄ꯭ꯂꯤꯃꯦꯟꯇꯤ ꯇꯧꯕ ꯍꯧꯕꯤꯔꯕ꯭ꯔꯥ ꯑꯗꯨꯒ ꯋꯦꯕꯁꯥꯏꯠꯇ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯇꯧꯔꯒ ꯑꯗꯨ ꯍꯧꯖꯤꯛ ꯂꯩꯕ꯭ꯔꯥ? ꯍꯟꯗꯛ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯤꯗ ꯑꯩ ꯍꯧꯕꯅꯤ ꯁꯤꯒꯤ ꯄꯣꯠꯁꯤꯃꯗꯤ ꯑꯣꯀꯦ ꯍꯥꯏꯗꯤ ꯑꯣꯀꯦ ꯀꯩꯗꯧꯗꯣ ꯍꯧꯖꯤꯛꯁꯦ ꯐ꯭ꯔꯤ ꯇꯥꯏꯝꯗ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯈꯔ ꯍꯧꯒꯦꯅꯀꯣ ꯑꯍ, ꯑꯗꯨꯒ ꯑꯥꯐꯇꯔ ꯂꯣꯛꯗꯥꯎꯟ ꯃꯤ ꯃꯌꯥꯝ ꯄꯨꯟꯕ ꯌꯥꯕ ꯑꯣꯏꯔꯀꯥꯟꯗꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯈꯟꯖꯔꯤꯁꯦ ꯐꯤ ꯁꯥꯕꯒꯤꯗꯤ ꯃꯌꯥꯝ ꯑꯃ ꯇꯧꯗꯅ ꯁꯥꯕ ꯍꯧꯔꯦꯀꯣ ꯑꯗꯨꯒ ꯈꯨꯠꯅ ꯑꯦꯄ꯭ꯂꯤꯛ ꯁꯦꯝꯕ ꯑꯗꯒꯤ ꯍꯦꯟ ꯑꯦꯝꯕ꯭ꯔꯣꯏꯗꯔꯤ ꯇꯧꯕ ꯑꯗꯒꯤ ꯁꯦꯡꯒꯥꯎꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯤꯁꯨ ꯁꯦꯝꯕ ꯈꯣꯠꯄꯁꯤꯒꯤꯗꯤ ꯑꯩ ꯇ꯭ꯔꯦꯅꯤꯡ ꯄꯤꯒꯦꯅ ꯈꯜꯂꯤꯕ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯗꯒꯤ ꯍꯧꯔꯒ ꯃꯣꯏꯗꯁꯨ ꯑꯗꯨꯝ ꯇ꯭ꯔꯦꯅꯤꯡ ꯑꯥꯐꯇꯔ ꯇ꯭ꯔꯦꯅꯤꯡꯗ ꯃꯣꯏ ꯑꯗꯨꯝ ꯃꯁꯥꯅ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯃ ꯑꯣꯏꯕ ꯌꯥꯖꯕꯒꯤ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯑꯩꯅ ꯑꯃꯨꯛ ꯁꯤꯒꯤ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯇꯧꯅꯤꯡꯉꯛꯄꯒꯤ ꯋꯥꯔꯤ ꯃꯔꯛꯇꯨꯗ ꯑꯃ ꯌꯥꯎꯍꯧꯗꯕ ꯑꯃ ꯌꯥꯎꯔꯦ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯁꯦ ꯏꯃꯨꯡ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯅꯨꯄꯥ ꯈꯛꯇꯪꯗꯒꯤ ꯉꯥꯏꯁꯨ ꯉꯥꯏꯅꯗꯕꯅꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯁꯦ ꯑꯗꯣ ꯉꯥꯏꯔꯒ ꯂꯩꯕꯗꯨꯗ ꯀꯣꯟꯅꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯗꯅ ꯋꯥꯅꯕ ꯃꯌꯥꯝꯁꯦ ꯈꯤꯇꯪꯗꯁꯨ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯀꯗꯥꯏꯗ ꯄꯥꯡꯒꯗꯒꯦ ꯍꯥꯏꯕꯗ ꯅꯨꯄꯤꯁꯤꯡꯁꯦ ꯐ꯭ꯔꯤꯗ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯅ ꯁꯤꯒꯨꯝꯕ ꯃꯐꯝ ꯑꯃ ꯊꯝ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯍꯩꯇ꯭ꯔꯒꯁꯨ ꯁ꯭ꯀꯤꯜ ꯗꯦꯕꯂꯞꯃꯦꯟ ꯇ꯭ꯔꯦꯅꯤꯡꯁꯦ ꯌꯥꯎꯕ ꯂꯥꯛꯆꯕ ꯑꯥꯐꯇꯔ ꯇ꯭ꯔꯦꯅꯤꯡ ꯃꯥꯁꯦ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯩꯔꯀꯥꯟꯗ ꯃꯁꯥꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯃ ꯑꯣꯏꯖꯕ ꯌꯥꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩ ꯈꯜꯂꯦ ꯀꯩꯒꯤꯅꯣꯗꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯈꯛꯇꯪ ꯇꯥꯜꯂꯒ ꯏꯃꯨꯡꯗꯨ ꯀꯣꯟꯅꯗꯗꯅ ꯃꯈꯣꯏꯗ ꯏꯃꯨꯡꯒꯤ ꯏꯀꯣꯅꯣꯃꯤꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯑꯃ ꯂꯩꯇꯕ ꯅꯠꯇꯦꯕ ꯌꯥꯝ ꯂꯩꯌꯦꯕ ꯁꯤꯒꯨꯝꯕꯗꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯊꯣꯛꯄ ꯏꯃꯨꯡ ꯃꯌꯥꯝ ꯑꯃ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯒꯤ ꯅꯨꯄꯥꯁꯤꯡꯁꯤꯁꯨ ꯊꯕꯛ ꯂꯩꯔꯛꯇ꯭ꯔꯗꯤ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯁꯟꯗꯅ ꯈꯣꯠꯆꯟꯗꯅ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯁꯦ ꯂꯩꯕ ꯁꯤꯒꯨꯝꯕꯁꯤꯗꯅ ꯃꯣꯏꯅ ꯀꯦꯟ ꯕꯦꯝꯕꯨꯒꯤ ꯀ꯭ꯔꯥꯐꯀꯨꯝꯕ ꯁꯥꯅꯕ ꯅꯨꯄꯥꯅꯁꯨ ꯊꯕꯛ ꯁꯨꯖꯜꯂꯛ ꯅꯨꯄꯤꯅꯁꯨ ꯊꯕꯛ ꯁꯨꯖꯜꯂꯛ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯊꯕꯛꯇꯨ ꯆꯤꯟꯅ ꯇꯥꯔꯗꯤ ꯍꯣꯔꯦꯟ
ꯂꯣꯏꯔꯛꯄ ꯃꯇꯝꯗꯗꯤ ꯄꯩꯁꯥꯗꯨ ꯌꯥꯎꯔꯀꯥꯟꯗꯗꯤ ꯅꯨꯡꯁꯤꯗꯅ ꯂꯩꯕ ꯉꯝꯃꯅꯦꯕ ꯑꯗꯨ ꯇꯧꯗꯗꯅ ꯅꯨꯄꯥꯅ ꯅꯨꯄꯥꯒꯤ ꯊꯣꯛꯄ ꯑꯃ ꯑꯗꯩ ꯅꯨꯄꯤꯁꯨ ꯃꯥꯒꯤꯁꯨ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯂꯩꯇꯗꯅ ꯇꯧ ꯇꯥꯔꯒꯗꯤ ꯏꯃꯨꯡꯗꯣ ꯃꯍꯤ ꯂꯥꯡꯉꯦ ꯄꯩꯁꯥ ꯂꯩꯔꯛꯇ꯭ꯔꯗꯤ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯁꯜꯂꯛꯑꯦ ꯃꯍꯤ ꯂꯥꯡꯁꯜꯂꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯣ ꯑꯉꯥꯡꯁꯤꯡꯁꯦ ꯂꯥꯏꯔꯤꯛ ꯇꯝꯍꯟꯗꯕ ꯌꯥꯗꯦ ꯏꯗꯨꯀꯦꯁꯟꯁꯤ ꯌꯥꯎꯗ ꯌꯥꯗꯦ ꯑꯗꯨꯒ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯗꯗꯤ ꯍꯣꯏ ꯍꯧꯖꯤꯛꯄꯨꯗꯤ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜ ꯐꯒꯠꯂꯛꯑꯦ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯁꯤꯗ ꯇꯝꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯀꯩꯁꯨ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯗ ꯑꯉꯥꯡꯁꯤꯡꯁꯦ ꯀꯌꯥ ꯀꯟꯅ ꯇꯝꯍꯟꯗ꯭ꯔꯤꯑꯕ ꯑꯗꯨꯝ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯇꯝꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯤ ꯃꯆꯥꯁꯨ ꯇꯝꯅꯤꯅ ꯑꯩꯈꯣꯏꯁꯨ ꯇꯝꯍꯜꯂꯤꯅꯦꯅ ꯇꯝꯍꯜꯂꯒ ꯑꯗꯨꯒꯤ ꯄꯩꯁꯥ ꯍꯨꯟꯅꯕꯒꯤ ꯑꯗꯒꯤ ꯏꯃꯨꯡ ꯑꯃꯗ ꯇꯧꯔꯤꯕ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯃꯁꯥ ꯃꯁꯥꯅ ꯄꯩꯁꯥꯗꯣ ꯈꯤꯇꯪ ꯁꯦꯟꯃꯤꯠꯂꯣꯟꯗꯣ ꯊꯣꯛꯆ ꯐꯪꯖ ꯇꯥꯔꯒꯗꯤ ꯃꯣꯏꯗꯁꯨ ꯈꯤꯇꯪ ꯀꯥꯟꯅꯒꯗ꯭ꯔꯥ ꯃꯣꯏꯗꯁꯨ ꯈꯤꯇꯪ ꯁꯥꯐꯒꯗ꯭ꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯃꯣꯏꯅ ꯊꯕꯛ ꯁꯨꯐꯝ ꯈꯪꯗꯗꯅ ꯃꯣꯏꯒꯤ ꯑꯇꯣꯞꯄ ꯂꯩꯖ꯭ꯔꯒꯅ ꯂꯩꯖꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯗꯩꯗ ꯏꯟꯇꯔꯦꯁ ꯂꯩꯗꯅ ꯄꯥꯝ ꯇꯥꯔꯒꯗꯤ ꯁꯤꯟꯊꯥꯡꯉꯝꯕꯤ ꯍꯦꯟꯂꯨꯝ ꯍꯦꯟꯗꯤꯀ꯭ꯔꯥꯐꯅ ꯖꯒꯥ ꯑꯃꯗꯤ ꯊꯝꯃꯤ ꯃꯌꯥꯝꯁꯤꯒꯤ ꯆꯪꯖꯐꯝ ꯆꯪꯉꯛꯐꯝ ꯑꯃ ꯂꯩꯒ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯝꯅꯤꯡꯉꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗꯁꯨ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯃꯔꯥꯏꯕꯛ ꯊꯤꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯝ ꯃꯣꯏ ꯀꯔꯤꯗꯒꯤꯅꯣ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡꯗꯒꯤꯔ ꯀꯩꯅꯣ ꯀꯥꯏꯅꯈꯤꯕ ꯑꯗꯒꯤ ꯅꯨꯄꯥꯁꯤꯡꯁꯤꯅ ꯃꯣꯏꯕꯨ ꯍꯨꯟꯇꯣꯛꯄꯤꯔꯝꯃꯒ ꯅꯨꯄꯤ ꯑꯇꯣꯞꯄ ꯊꯤꯗꯣꯛꯈꯤꯕ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯇꯁꯦꯡꯅ ꯂꯩꯈꯤꯗ꯭ꯔꯕ ꯁꯤꯒꯨꯝꯕꯁꯤꯁꯨ ꯅꯨꯄꯤ ꯍꯥꯏꯕꯁꯤꯅ ꯃꯄꯥꯟ ꯊꯣꯛꯂꯛꯑꯀꯥꯟꯗꯗꯤ ꯐꯖꯕ ꯑꯃ ꯂꯩꯇꯦꯗꯣ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯑꯃꯨꯛꯀ ꯍꯥꯏꯅꯤꯡꯕꯁꯤꯅ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯡꯁꯦ ꯍꯧꯖꯤꯛꯀꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯂꯩꯕ ꯅꯨꯄꯥꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯇꯧꯋꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯈꯔꯈꯩꯗꯤ ꯌꯥꯎꯋꯦꯕ ꯅꯨꯄꯤꯁꯦ ꯑꯗꯒꯤ ꯑꯩꯈꯣꯏꯕ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯏꯟꯇꯔꯄ꯭ꯔꯦꯅꯔ ꯑꯃ ꯑꯣꯏꯅ ꯍꯣꯠꯅꯅꯤꯡꯗꯅ ꯃꯌꯥꯝꯁꯤꯒꯤꯁꯨ ꯐꯅꯕ ꯑꯩꯈꯣꯏꯒꯤꯁꯨ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯇꯤꯟꯅꯤꯡꯕꯒꯤ ꯊꯣꯛꯆꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯕꯨ ꯅꯍꯥ ꯑꯣꯏꯕꯅꯤꯅꯅꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯕꯗ ꯃꯤꯅ ꯇꯥꯕꯗꯗꯤ ꯐꯖꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯗꯨ ꯍꯦꯛꯇ ꯆꯠꯂꯦ ꯍꯥꯏꯕꯗꯤ ꯊꯣꯛꯇꯕ ꯅꯠꯇꯦꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯒꯤ ꯑꯆꯧ ꯑꯁꯥꯡꯐꯝ ꯅꯥꯏꯕꯁꯤꯡꯁꯤꯗꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯅꯨꯄꯤꯁꯦ ꯋꯨꯃꯦꯟ ꯏꯟꯇꯔꯄ꯭ꯔꯦꯅꯔꯅꯤ ꯃꯣꯏ ꯃꯊꯪꯅ ꯂꯩ ꯃꯣꯏꯅ ꯆꯪꯉꯛꯏꯕꯁꯦ ꯍꯥꯏꯕꯁꯦ ꯁꯤꯅꯤ ꯁꯤꯅꯤ ꯍꯥꯏꯅ ꯈꯟꯗꯕ ꯅꯨꯄꯤ ꯑꯣꯏꯅ ꯑꯗꯨꯝ ꯎꯁꯜꯂꯛꯄ ꯀꯥꯡꯕꯨꯁꯨ ꯂꯩꯇꯕꯅꯦꯕ ꯑꯗꯨꯕꯨ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯕ ꯉꯝꯖꯗꯅ ꯑꯩꯈꯣꯏꯗꯗꯤ ꯃꯤ ꯀꯅꯥꯝꯇ ꯍꯦꯟꯖꯜꯂꯛꯄ ꯉꯝꯗꯕ ꯅꯍꯥ ꯑꯣꯏꯅ ꯊꯣꯛꯇꯕ ꯍꯥꯏꯗꯤ ꯏꯃꯨꯡꯒꯤ ꯁꯤꯖꯤꯟꯅꯗ ꯌꯥꯗꯕꯗꯒꯤ ꯃꯥꯁꯤ ꯍꯤꯡꯅꯕꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯨꯄꯥꯁꯤꯡꯁꯦ ꯅꯨꯄꯤꯁꯦ ꯅꯨꯄꯤ ꯑꯣꯏꯅ ꯑꯗꯨꯝ ꯎꯔꯦꯕ ꯃꯥꯁꯦ ꯃꯤꯅꯦꯅ ꯎꯗ꯭ꯔꯦꯕ ꯃꯥꯁꯦ ꯀꯩꯗꯧꯔꯒ ꯃꯇꯦꯡ ꯄꯥꯡꯕꯤꯁꯤꯒꯦ ꯍꯥꯏꯕꯗꯤ ꯅꯠꯇꯕ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯕꯒꯤ ꯅꯃꯥꯗ ꯅꯨꯄꯥ ꯐꯠꯇꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯁꯤꯒꯨꯝꯕꯗ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯗꯗꯅ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯠꯇꯕꯁꯨ ꯅꯠꯇꯦꯕ ꯑꯗꯣ ꯑꯩꯅ ꯅꯨꯄꯤꯁꯤꯡꯁꯤꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯗꯨꯒꯨꯝꯕ ꯊꯣꯛꯂꯛꯄꯗꯣ ꯊꯦꯡꯅꯕꯗꯣ ꯃꯤꯑꯣꯏꯕꯅꯤꯅ ꯑꯐꯕ ꯐꯠꯇꯕꯗꯤ ꯂꯣꯏ ꯊꯦꯡꯅꯅꯤ ꯑꯗꯣ ꯅꯈꯣꯏ ꯚꯥꯞ ꯇꯥꯎ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯈ꯭ꯋꯥꯡꯁꯦꯠ ꯁꯦꯠꯂꯨ ꯃꯤꯅ ꯑꯗꯨꯒꯨꯝꯕ ꯌꯦꯡꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯤꯕꯨꯁꯨ ꯈꯠꯅꯕꯤꯔꯨꯅꯨ ꯀꯩꯁꯨ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯐꯠꯇꯕ ꯃꯤꯅ ꯐꯠꯇꯕꯗ ꯑꯗꯨꯝ ꯂꯩꯖꯒꯗꯕꯅꯤ ꯑꯗꯣ ꯑꯩꯗꯤ ꯅꯨꯄꯤꯅꯦ ꯑꯩ ꯊꯧꯅꯥ ꯐꯗꯕ ꯌꯥꯗꯦ ꯑꯩ ꯏꯆꯥ ꯁꯦꯝꯗꯕ ꯌꯥꯗꯦ ꯑꯩ ꯃꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯃꯤꯔꯛ ꯇꯤꯟꯗꯕ ꯌꯥꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯩꯗꯧꯒꯗꯒꯦ ꯑꯩ ꯀꯔꯤ ꯍꯣꯠꯅꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯆꯪꯐꯝ ꯉꯍꯥꯟꯈꯩ ꯈꯪꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯁꯤꯟꯊꯥꯡꯉꯝꯕꯤ ꯍꯦꯟꯂꯨꯝ ꯍꯦꯟꯗꯤꯀ꯭ꯔꯥꯐꯇ ꯃꯐꯝ ꯆꯥꯎꯅ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯊꯧꯅꯥꯁꯦ ꯍꯦꯟꯅ ꯐꯒꯠꯍꯟꯅꯤꯡꯉꯤ ꯌꯥꯝꯅ ꯐꯖꯕ ꯄꯣꯏꯟꯠ ꯍꯥꯏꯕꯤꯈ꯭ꯔꯦ ꯔꯥꯃꯦꯁ꯭ꯋꯔꯤꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯣꯁꯥꯏꯇꯤꯗ ꯀꯔꯤ ꯊꯣꯛꯏ ꯅꯨꯄꯤꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯏꯟꯇꯔꯄ꯭ꯔꯦꯅꯔ ꯑꯣꯏꯅ ꯊꯕꯛ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯆꯧ ꯑꯁꯥꯡꯁꯤꯡꯅ ꯀꯔꯝꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕꯤꯔꯛꯄ ꯑꯗꯒꯤ ꯃꯈꯨꯠ ꯁꯥꯡꯉꯛꯄ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤꯒꯨꯝꯕꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯍꯥꯏꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯈꯨꯝꯖꯤꯜꯂꯒ ꯑꯌꯥꯝꯕꯅ ꯂꯩꯕꯅ ꯑꯣꯏꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯥꯅꯦ ꯑꯩꯈꯣꯏꯒꯤ ꯚꯣꯏꯁꯇ ꯇꯧꯖꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤ ꯐꯖꯅ ꯐ꯭ꯔꯤ ꯑꯦꯟ ꯐ꯭ꯔꯦꯡ ꯁꯥꯟꯅꯊꯣꯛꯁꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯤꯅ ꯀꯔꯤꯅꯣ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯄ ꯌꯥꯕꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯏꯟꯇꯔꯦꯁ ꯂꯩꯖꯕ ꯑꯗꯨꯅ ꯔꯥꯃꯦꯁ꯭ꯋꯔꯤꯅ ꯌꯥꯝꯅ ꯐ꯭ꯔꯤ ꯑꯦꯟ ꯐ꯭ꯔꯦꯡꯛꯂꯤ ꯍꯥꯏꯕꯤꯔꯛꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯍꯥꯟꯕꯒꯤ ꯄꯣꯏꯟꯠꯇ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯑꯣꯏꯕꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟꯠ ꯑꯣꯏ ꯃꯁꯥꯃꯛꯀꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯁ꯭ꯇꯦꯟꯁ ꯏꯟ ꯗ ꯐꯦꯃꯤꯂꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨ ꯇꯥꯛꯄꯤꯕꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯄꯩꯁꯥꯁꯦ ꯌꯥꯎꯔꯛꯇ꯭ꯔꯀꯥꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯌꯥꯝ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯎꯅꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯁꯤ ꯀꯃꯥꯏꯅ ꯄꯩꯁꯥ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯩꯁꯤꯗ ꯍꯦꯟꯂꯨꯝ ꯑꯦꯟ ꯍꯦꯟꯗꯤꯀ꯭ꯔꯥꯐꯀꯤ ꯃꯁꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯁꯥꯒꯠꯄꯤꯔꯕꯅꯤꯅ ꯃꯥꯒꯤ ꯑꯗꯨꯗ ꯏꯟꯇꯔꯦꯁ ꯂꯩꯔꯒꯗꯤ ꯑꯗꯨꯒꯤ ꯑꯣꯞꯁꯟ ꯂꯩ ꯍꯥꯏꯕꯅꯦꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯇꯥꯕꯗ
ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯁꯤꯒꯤ ꯇꯥꯟꯖꯥ ꯐꯪꯉꯤꯁꯤꯗ ꯑꯩꯅ ꯍꯥꯏꯍꯧꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯍꯥꯏꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯃ ꯇꯧꯔꯛꯄ ꯀꯥꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯇꯨꯀꯠꯆꯅꯤꯡꯉꯥꯏ ꯑꯣꯏꯔꯕꯅꯤ ꯃꯁꯤ ꯑꯣꯐꯤꯁꯇꯒ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛꯀꯤ ꯍꯥꯏꯕ ꯆꯠꯂꯒ ꯑꯆꯧ ꯑꯁꯥꯡ ꯍꯥꯏꯔꯦꯀꯣ ꯑꯆꯧ ꯑꯁꯥꯡ ꯍꯥꯏꯅ ꯍꯥꯏꯔꯦ ꯀꯔꯤꯗ ꯆꯥꯎꯔꯤꯅꯣ ꯆꯧꯁꯥꯡ ꯍꯥꯏꯔꯦ ꯑꯩ ꯈꯪꯖꯗ꯭ꯔꯦ ꯃꯣꯏꯅꯗꯤ ꯃꯐꯝꯗꯒꯤꯗꯤ ꯈꯔ ꯆꯥꯎꯔꯤꯕꯅꯤꯅꯀꯣ ꯑꯗꯣ ꯃꯣꯏ ꯂꯣꯏꯅꯃꯛ ꯇꯧꯋꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯇꯧꯗꯕꯁꯤꯡꯅꯗꯤ ꯇꯥꯔꯒꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯝꯒꯅꯤ ꯇꯧꯕ ꯌꯥꯎꯋꯦꯕ ꯃꯁꯦ ꯌꯥꯎꯗꯕ ꯅꯠꯇꯦꯕ ꯑꯗꯣ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯖꯔꯒꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨ ꯍꯟꯅ ꯌꯦꯡꯉꯨꯕ ꯃꯤ ꯅꯠꯇꯦ ꯑꯗꯣ ꯃꯉꯣꯟꯗ ꯈꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯤꯕ ꯃꯤꯁꯨ ꯌꯥꯎꯔꯝꯅꯤ ꯑꯗꯣ ꯑꯩꯉꯣꯟꯗ ꯈꯛꯇ ꯇꯧꯋꯦ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗꯁꯨ ꯑꯗꯨꯝ ꯇꯧꯋꯦ ꯈꯪꯉꯦꯕ ꯑꯗꯨ ꯃꯤꯁꯤꯡꯁꯤꯅ ꯂꯣꯠꯁꯟꯅꯩꯌꯦꯕ ꯏꯀꯥꯏꯗꯅ ꯑꯗꯣ ꯂꯣꯠꯁꯟꯒꯗꯕꯅꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨ ꯑꯗꯥ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯡꯁꯤꯗ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯊꯧꯅꯥ ꯐꯕꯤꯌꯨ ꯍꯥꯏꯕꯅꯤꯗ ꯃꯥꯅꯤ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯑꯃ ꯇꯦꯛꯅꯤꯛꯇ ꯍꯦꯛꯇ ꯍꯥꯏꯗꯤ ꯃꯤꯅ ꯑꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯒꯁꯨ ꯅꯣ ꯍꯥꯏꯕꯒꯤ ꯊꯣꯛꯄ ꯉꯝꯕ ꯊꯥꯖꯕꯤꯒꯅꯣ ꯀꯩꯗꯧꯅꯨꯡꯗ ꯃꯤ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯃꯔꯨ ꯑꯣꯏꯅ ꯌꯥꯝ ꯁꯝꯖꯜꯂꯀꯥꯟꯗ ꯏꯁꯥꯁꯤꯕꯨ ꯍꯦꯟꯕ ꯁꯨꯡꯂꯩ ꯂꯩꯇꯦꯕ ꯏꯁꯥꯅ ꯇꯥꯜꯂꯦ ꯑꯩꯒꯤ ꯌꯨꯝꯒꯤ ꯅꯨꯄꯥꯅꯁꯨ ꯇꯥꯟꯖꯅꯨ ꯑꯩ ꯏꯁꯥꯁꯨ ꯄꯩꯁꯥ ꯇꯥꯟꯗꯕ ꯌꯥꯗꯦ ꯃꯥꯅ ꯇꯥꯟꯕꯁꯨ ꯑꯩꯒꯤꯅꯤ ꯑꯩꯅ ꯇꯥꯟꯕꯁꯨ ꯃꯥꯒꯤꯅꯤ ꯑꯗꯨ ꯇꯥꯜꯂꯀꯥꯟꯗ ꯑꯩ ꯏꯁꯥꯅ ꯇꯥꯟꯖꯔꯗꯤ ꯑꯩ ꯏꯟꯗꯤꯄꯦꯟꯗꯦꯟꯂꯤ ꯑꯩ ꯍꯤꯡꯕ ꯌꯥꯏꯗꯅ ꯉꯝꯖꯩꯗꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯁꯨ ꯃꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥꯗꯩ ꯅꯤꯕꯗꯨꯁꯨ ꯃꯤꯉꯣꯟꯗꯒꯤ ꯅꯤꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯥꯅ ꯍꯔꯥꯎꯕ ꯅꯨꯃꯤꯠꯇ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯕꯤꯔꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯀꯩꯒꯤꯗ ꯁꯤꯖꯤꯟꯅꯔꯤꯅꯣꯅꯦ ꯏꯁꯥꯅ ꯊꯣꯛꯆ ꯇꯥꯔꯒꯗꯤ ꯆꯨꯝꯕ ꯑꯩꯅ ꯋꯥꯔꯤ ꯍꯥꯏꯕꯗꯤ ꯇꯧꯅꯤꯡꯕ ꯃꯑꯣꯡ ꯏꯚꯟ ꯎꯝ ꯊꯤꯡꯉꯩꯗꯤ ꯏꯃꯥꯒꯤ ꯄꯣꯠ ꯑꯃ ꯄꯤꯅꯤꯡꯉꯦ ꯕꯕꯥꯒꯤ ꯄꯣꯠ ꯑꯃ ꯄꯤꯅꯤꯡꯉꯦ ꯃꯥꯅꯦ ꯑꯗꯨꯗ ꯃꯥꯅꯦ ꯅꯨꯄꯥꯗꯨꯅ ꯀꯩꯅꯣꯝ ꯍꯥꯏꯔꯛꯑꯗꯤ ꯑꯗꯨꯗ ꯄꯤ ꯇꯥꯟꯅꯗꯣꯔꯤꯕꯅꯤ ꯑꯗꯒꯤ ꯔꯦꯁꯇꯨꯔꯦꯟ ꯃꯥꯅꯦ ꯑꯩꯅ ꯃꯁꯤ ꯎꯔꯕꯅꯤ ꯔꯦꯁꯇꯨꯔꯦꯟ ꯑꯃ ꯎꯝ ꯆꯠꯄꯁꯤꯗꯩꯁꯤꯗ ꯅꯨꯄꯤꯁꯤꯅ ꯃꯥꯅ ꯆꯥꯅꯤꯡꯕꯗꯨ ꯑꯣꯔꯗꯔ ꯇꯧꯕꯁꯤꯗ ꯅꯨꯄꯥꯁꯤꯅ ꯀꯣꯏꯁꯟ ꯇꯧꯕꯤꯔꯦ ꯃꯥꯅ ꯕꯤꯜ ꯄꯤꯗꯣꯔꯕꯅꯦꯅ ꯅꯠꯇ꯭ꯔꯥ ꯎꯝ ꯑꯗꯣ ꯎꯝ ꯏꯁꯥꯅ ꯃꯥꯒꯤ ꯃꯥꯅꯦ ꯂꯩꯖꯔꯒꯗꯤ ꯃꯥ ꯑꯗꯨꯒꯨꯝꯕꯒꯤ ꯃꯃꯤꯠ ꯈꯥꯅꯕ ꯌꯥꯎꯔꯛꯄꯗ ꯑꯩꯁꯨ ꯑꯩꯒꯤ ꯄꯨꯊꯣꯛꯆꯔꯒ ꯑꯩ ꯂꯩꯖꯒꯦ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯗꯤꯒꯅꯤꯇꯤꯗꯣ ꯂꯩꯕꯗꯨ ꯂꯩꯒꯅꯤ ꯂꯩꯌꯦ ꯍꯥꯏꯕ ꯑꯗꯩ ꯏꯁꯥꯅ ꯊꯕꯛ ꯁꯨꯗ꯭ꯔꯒꯗꯤ ꯁꯨꯅꯤꯡꯕꯁꯦ ꯂꯩꯇ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯕꯗ ꯄꯩꯁꯥ ꯇꯥꯟꯕꯗ ꯅꯨꯡꯉꯥꯏꯔꯒ ꯄꯩꯁꯥ ꯑꯩ ꯋꯥꯗꯅ ꯄꯩꯁꯥ ꯇꯥꯜꯂꯒꯗꯤ ꯄꯩꯁꯥꯗꯣ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯁꯤꯖꯤꯟꯅꯕ ꯑꯃ ꯈꯪꯗꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯂꯣꯏꯁꯟꯈꯤꯅꯦꯕ ꯑꯩꯅ ꯋꯥꯅ ꯑꯩꯒꯤ ꯍꯨꯃꯥꯡ ꯃꯃꯜꯁꯤꯅ ꯄꯩꯁꯥꯁꯦ ꯇꯥꯜꯂꯕ ꯄꯩꯁꯥꯁꯦ ꯌꯥꯝ ꯂꯤꯛꯅ ꯍꯩꯅ ꯃꯐꯝ ꯆꯥꯅ ꯁꯤꯖꯤꯟꯅꯅꯤꯡꯉꯛꯀꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯋꯥꯅ ꯁꯨꯅꯤꯡꯗꯕꯗꯩꯅꯦꯕ ꯅꯨꯄꯤꯁꯤꯡꯅ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯠꯈꯤꯕ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯌꯥꯎꯔꯤꯁꯦ ꯑꯗꯨ ꯇꯧꯒꯅꯨ ꯐꯠꯇꯦ ꯑꯗꯨꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯀꯥꯟꯅꯕ ꯁꯨꯡꯑꯣꯏ ꯑꯣꯏꯔꯛꯇꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯅꯨꯄꯤ ꯑꯃꯁꯤꯡꯁꯤꯗ ꯌꯥꯝ ꯍꯥꯏꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯋꯥꯈꯜ ꯌꯥꯝꯅ ꯃꯥꯟꯅꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣ ꯋꯤꯚꯔ ꯍꯥꯏꯒꯗ꯭ꯔꯥ ꯑꯦꯝꯄ꯭ꯂꯣꯌꯤ ꯍꯥꯏꯒꯗ꯭ꯔꯥ ꯀꯌꯥꯃꯨꯛꯇꯤ ꯂꯩꯕꯤꯔꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯔꯝꯗ ꯀꯩꯅꯣꯅꯦ ꯁꯣꯔꯤ ꯑꯩ ꯀꯩꯅꯣꯃ ꯇꯤꯜ ꯑꯃ ꯄꯥꯏꯁꯜꯂꯛꯄꯗꯣ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯃꯇꯝꯅꯤꯅ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯏꯝꯄ꯭ꯂꯣꯏꯁꯦ ꯑꯍꯣꯏ ꯑꯦꯝꯄ꯭ꯂꯣꯏꯁꯤ ꯌꯨꯝꯗꯃꯛ ꯍꯦꯛꯇ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯨꯗꯤ ꯂꯩꯇ꯭ꯔꯤꯀꯣ ꯁꯤꯒꯤ ꯂꯪꯊꯕꯥꯜꯁꯤꯗ ꯑꯅꯝꯕ ꯏꯗꯣꯝꯆꯥꯒ ꯑꯩꯒ ꯄꯥꯔꯒ ꯇꯧꯖꯕꯅꯤ ꯂꯨꯋꯥꯡ ꯁꯪꯐꯝꯗꯗꯤ ꯑꯩ ꯀꯌꯥ ꯑꯩꯒꯤ ꯐꯤꯁꯥꯕꯤ ꯑꯁꯣꯝꯗꯗꯤ ꯐꯤ ꯁꯥꯕꯁꯦ ꯌꯥꯝ ꯀꯟꯅ ꯏꯟꯇꯔꯦꯁ ꯑꯣꯏꯅꯗꯕꯒꯤ ꯃꯔꯥꯡ ꯀꯥꯏꯗꯦꯕ ꯂꯨꯋꯥꯡ ꯁꯪꯐꯝꯗꯅ ꯂꯪꯊꯕꯥꯜꯗꯅ ꯍꯦꯜꯂꯦ ꯂꯪꯊꯕꯥꯜꯁꯤꯗꯩꯗ ꯁꯤꯗꯩꯗ ꯊꯝꯃꯤꯕ ꯀꯣꯟꯁꯤꯡꯁꯦ 10ꯃꯨꯛ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ ꯑꯅꯝꯕꯅꯗꯤ ꯃꯌꯨꯝ ꯃꯌꯨꯝꯗ ꯁꯥꯔꯒ ꯂꯩꯕꯅꯤ ꯑꯗꯨꯅ ꯑꯣꯀꯦ ꯁꯤꯒꯤ ꯕꯦꯠꯁꯤꯠꯀꯨꯝꯕ ꯑꯗꯨꯒ ꯀꯣꯇꯟ ꯑꯥꯏꯇꯦꯝ ꯁꯥꯕꯗ 60 ꯑꯕꯞ ꯑꯗꯨꯝ ꯂꯩꯔꯦ 70 ꯅꯤꯌꯔꯂꯤ 70ꯒꯨꯝꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯥꯅꯤ ꯁꯥꯕꯁꯦ ꯑꯩꯅ ꯑꯅꯝꯕ ꯁꯥꯍꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯇꯤꯜꯍꯧ ꯆꯅꯥꯔꯣꯝꯗ ꯑꯗꯨꯒ ꯁꯟꯇ꯭ꯔꯣꯛꯁꯦ ꯍꯥꯟꯅ ꯐꯤꯁꯦ ꯌꯥꯝꯅ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔ ꯈꯨꯠꯁꯥ ꯍꯥꯏꯇꯥꯔꯦ ꯕꯖꯥꯔꯗꯗꯤ ꯍꯣꯡꯕ ꯀꯩꯗꯧꯕꯁꯦ ꯑꯗꯨꯝ ꯐꯪꯍꯜꯂꯤꯗꯅꯀꯣ ꯕꯖꯥꯔꯗ ꯑꯗꯨꯒ ꯁꯣꯔꯨꯝꯒꯤ ꯐꯤ ꯈꯨꯠꯁꯥꯁꯦ ꯃꯣꯏ ꯀꯌꯥ ꯁꯥꯗꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯣꯔꯨꯝ ꯑꯃꯗ ꯊꯝꯃꯛ ꯇꯥꯔꯒꯗꯤ ꯐꯤꯁꯦ ꯈꯔ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯗꯕ ꯌꯥꯗꯦꯕ ꯑꯗꯒꯤ ꯁꯣꯔꯨꯝꯒꯤ ꯋꯥ ꯈꯛꯇ ꯅꯠꯇꯦ ꯕꯖꯥꯔ ꯋꯥ ꯈꯛꯇ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯩꯒꯤ ꯐꯤꯁꯥꯕꯤꯁꯤꯡꯗꯁꯨ ꯇꯣꯏꯅ ꯍꯥꯏ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯋꯤꯕꯔꯁꯤꯡꯗꯁꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯅ ꯄꯣꯠ ꯑꯃ ꯁꯥꯕ ꯐꯤ ꯑꯃ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯥꯒꯤ ꯑꯁꯥꯡꯕꯗꯁꯤꯅ ꯁꯥꯡꯉꯗꯤ ꯀꯌꯥꯃꯨꯛ ꯁꯥꯡꯉꯗꯤ ꯐꯖꯒꯅꯤ ꯄꯥꯛꯄꯁꯤꯅ ꯀꯌꯥꯃꯨꯛ ꯄꯥꯛꯑꯗꯤ ꯐꯖꯒꯅꯤ ꯑꯗꯒꯤ ꯃꯣꯏꯔꯥꯡ ꯐꯤꯁꯤ ꯀꯃꯥꯏꯅ ꯍꯠꯂꯗꯤ ꯍꯥꯏꯗꯤ ꯃꯤꯅ ꯇꯧꯋꯦ ꯍꯥꯏꯅ ꯄꯪꯇꯧꯗ ꯇꯧꯕ ꯅꯠꯇꯕ ꯐꯖꯅ ꯋꯥꯈꯜ ꯇꯥꯅ ꯂꯩꯊꯦꯛ ꯂꯩꯇꯥꯁꯦ ꯐꯖꯅ ꯍꯠꯇꯅ ꯈꯣꯠꯇꯅ ꯁꯥ ꯇꯥꯔꯒꯗꯤ ꯀ꯭ꯋꯥꯂꯤꯇꯤꯗꯨ ꯂꯪꯗꯨ ꯃꯦꯟꯇꯦꯟ ꯐꯖꯅ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧ ꯇꯥꯔꯒꯗꯤ ꯃꯥꯅ ꯍꯥꯟꯅ ꯆꯪꯉꯤꯕ ꯄꯩꯁꯥꯗꯨꯗꯒꯤ ꯂꯨꯄꯥ 100ꯒꯤ ꯂꯪ ꯍꯦꯟꯖꯜꯂꯒ 200ꯒꯤ ꯂꯪ ꯍꯦꯟꯖꯜꯂꯒ
ꯇꯧꯈꯤꯕꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯄꯤꯈꯠꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯂꯨꯄꯥ 500 ꯍꯦꯟꯒꯠꯅ ꯄꯤꯕꯗ ꯑꯩ ꯀꯩꯁꯨ ꯄꯥꯝꯃꯨꯗꯦꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯑꯩꯅ ꯌꯣꯟꯕ ꯃꯇꯝꯗꯁꯨ ꯑꯗꯨꯗ ꯂꯨꯄꯥ 1,000 ꯍꯦꯟꯒꯠꯅ ꯌꯣꯟꯕ ꯉꯝꯃꯦꯕ ꯄꯣꯠꯇꯨ ꯐꯖꯔꯗꯤ ꯃꯤꯅꯕꯨ ꯄꯥꯝꯃꯗꯤ ꯄꯥꯝꯅꯕꯗꯨ ꯃꯣꯏꯅ ꯁꯥꯕꯤꯔꯛꯀꯗꯕꯅꯦꯕ ꯋꯤꯚꯔ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯕ ꯑꯩ ꯀꯟꯅ ꯍꯥꯏꯖꯩ ꯑꯗꯨꯅ ꯃꯣꯏꯅꯁꯨ ꯑꯗꯨ ꯇꯧꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯆꯅꯝ ꯁꯟꯇꯣꯛꯀꯤ ꯐꯤꯁꯦ ꯍꯥꯟꯅ ꯌꯥꯝꯅ ꯀꯟꯅ ꯁꯥꯡꯕ ꯈꯣꯠꯄ ꯀꯩꯗꯧꯕꯁꯦ ꯌꯧꯗꯦ ꯈꯣꯠꯇꯦ ꯍꯥꯏꯅ ꯇꯧꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯁꯟꯇ꯭ꯔꯣꯛꯁꯤꯅ ꯑꯅꯝꯕ ꯑꯩꯒꯤ ꯁꯟꯇ꯭ꯔꯣꯛꯀꯤ ꯃꯐꯝꯒꯤ ꯐꯤꯁꯥꯕꯤꯁꯤꯡꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯃꯣꯏꯅꯁꯨ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯑꯕꯀꯣ ꯑꯩ ꯃꯐꯝꯁꯤꯗꯁꯨ ꯋꯥꯛꯁꯦꯠ ꯑꯃ ꯁꯦꯝꯒꯠꯅꯕꯒꯤ ꯑꯩ ꯄ꯭ꯂꯥꯟ ꯂꯩꯖꯩ ꯑꯗꯒꯤ ꯃꯐꯝꯗꯨꯗ ꯀꯦꯟ ꯕꯦꯝꯕꯨ ꯌꯥꯝ ꯐꯖꯅ ꯃꯔꯥꯡ ꯀꯥꯏ ꯏꯃꯨꯡ ꯂꯝꯗꯝꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯅ ꯑꯅꯝꯕꯅ ꯐꯤ ꯁꯥꯕ ꯅꯨꯄꯥꯁꯤꯡꯁꯤꯅ ꯊꯕꯛ ꯂꯩꯇꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯠꯁꯤ ꯑꯃꯨꯛꯇꯪ ꯇꯠꯈ꯭ꯔꯦ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯁꯤ ꯑꯗꯨꯒ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯃꯌꯥꯝꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯔꯥꯃꯦꯁ꯭ꯋꯔꯤꯒꯤ ꯀꯦꯃꯦꯔꯥꯗꯣ ꯌꯥꯔꯕ ꯑꯃꯨꯛꯇꯪ ꯅꯝꯕꯤꯌꯨ ꯀꯦꯃꯦꯔꯥꯁꯦ ꯁꯦꯝꯃꯣ ꯑꯣꯟꯅ ꯇꯩꯅꯅ ꯎꯔꯦ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥꯗꯣ ꯑꯣꯟꯅ ꯇꯩꯅꯅ ꯌꯥꯔꯕ ꯑꯣꯀꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯣ ꯁꯨꯃꯥꯏꯅ ꯇꯧꯕꯗꯤ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯣꯟꯅ ꯇꯩꯅꯈ꯭ꯔꯦ ꯄꯨꯔꯥ ꯑꯗꯨꯅ ꯑꯣꯟꯅ ꯇꯩꯅꯈ꯭ꯔꯕ ꯁꯤꯗꯤ ꯇꯩꯅꯕ꯭ꯔꯥ ꯑꯣꯟꯅ ꯇꯩꯅꯔꯤ ꯑꯗꯨ ꯌꯥꯔꯦ ꯁꯤ ꯌꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛꯀꯤ ꯁꯦꯟꯇ꯭ꯔꯣꯛꯁꯤꯗꯩꯗ ꯅꯨꯄꯥꯁꯤꯡꯁꯤꯗꯁꯨ ꯑꯩ ꯀ꯭ꯔꯥꯐꯀꯤ ꯁꯥꯅꯕꯒꯤꯅꯦ ꯅꯨꯄꯤꯁꯤꯡꯁꯤꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯜꯔꯦꯗꯤ ꯐꯤ ꯁꯥꯔꯒꯗꯤ ꯂꯩꯔꯦ ꯂꯩꯔꯤꯕ ꯄꯣꯠꯁꯤ ꯋꯥꯛꯁꯦꯠ ꯑꯃꯒ ꯁꯥꯔꯒ ꯄꯨꯂꯞꯅ ꯃꯈꯣꯏꯁꯦ ꯄꯨꯜꯂꯒ ꯍꯥꯏꯗꯤ ꯑꯣꯐꯤꯁ ꯑꯋꯥꯔꯒꯤ ꯇꯥꯏꯃꯤꯡ ꯃꯑꯣꯡꯗ ꯁꯥꯍꯟꯅꯕ ꯈꯣꯠꯍꯟꯅꯕ ꯄ꯭ꯂꯥꯟ ꯂꯩ ꯑꯗꯣ ꯇꯁꯦꯡꯅ ꯑꯩ ꯔꯥꯅꯤꯁꯦ ꯁꯟꯇ꯭ꯔꯣꯛꯀ ꯑꯩ ꯄꯨꯜꯂꯒ ꯇꯧꯋꯦ ꯁꯟꯇ꯭ꯔꯣꯛꯇꯅ ꯑꯅꯝꯕ ꯑꯩꯒꯤ ꯋꯤꯚꯔꯁꯤꯡꯁꯤ ꯂꯩ ꯑꯗꯒꯤ ꯋꯥꯡꯈꯩꯗꯁꯨ ꯌꯥꯝ ꯃꯐꯝ ꯅꯨꯡꯉꯥꯏ ꯃꯐꯝ ꯌꯥꯝꯃꯦ ꯍꯥꯏꯕꯗꯤ ꯑꯦꯠꯂꯤꯁ ꯂꯥꯏꯛ ꯔꯥꯏꯠ ꯅꯥꯎ ꯍꯥꯏꯗꯤ ꯑꯗꯣꯝꯒꯤ ꯍꯦꯟꯗꯤꯀ꯭ꯔꯥꯐꯀꯤ ꯋꯔꯛꯁꯣꯞꯀꯤ ꯁꯤ ꯁꯦꯝꯃꯛꯄ ꯃꯇꯨꯡꯗ ꯃꯣꯔ ꯗꯦꯟ 50 ꯄꯤꯄꯜꯗ ꯏꯝꯄꯦꯛ ꯇꯧꯔꯕꯅꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯅ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯦ ꯃꯈꯣꯏ ꯐꯤ ꯁꯥꯕꯁꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯑꯩ ꯍꯟꯗꯛ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯦ ꯄꯩꯁా ꯑꯝꯇ パイꯕꯁꯦ ꯉꯝꯗ꯭ꯔꯦ ꯐꯤꯗꯤ ꯊꯥꯗꯣꯛꯇꯦ ꯑꯗꯨꯒ ꯃꯌꯥꯝꯁꯤꯒꯤ ꯐꯤ ꯁꯥꯔꯒ ꯍꯥꯏꯗꯤ ꯐꯤ ꯁꯥꯔꯒ ꯆꯥꯖꯔꯤꯕꯅꯤꯅ ꯑꯗꯨꯒꯤ ꯄꯤꯕ ꯉꯝꯅꯕ ꯍꯦꯛ ꯍꯣꯠꯅꯕꯗꯅꯦ ꯑꯩꯁꯦ ꯁꯤ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯁꯨ ꯂꯣꯏꯅ ꯑꯅꯝꯕꯅ ꯂꯦꯞꯅꯕꯅꯤꯅ ꯌꯥꯝ ꯀꯟꯅ ꯍꯣꯡꯉꯁꯨ ꯑꯇꯥꯡꯕꯒꯗꯧꯔꯁꯨ ꯍꯥꯞꯅꯗꯦꯕ ꯀꯣꯟꯅ ꯄꯤꯔ ꯂꯣꯏꯔꯦ ꯍꯥꯏꯕꯩ ꯈꯟꯅꯩꯌꯦꯕ ꯑꯗꯨꯒ ꯍꯟꯇꯛꯀꯤ ꯀꯣꯚꯤꯠ ꯄꯦꯟꯗꯥꯃꯤꯛ ꯃꯅꯨꯡꯁꯦ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯦꯟꯂꯨꯝꯒꯤꯁꯦ ꯇꯧꯔꯒ ꯂꯩꯔꯨꯕꯅꯤꯅ ꯀꯣꯇꯟꯒꯤ ꯃꯥꯔꯛꯁ ꯌꯥꯝ ꯁꯥꯏ ꯀꯣꯇꯟ ꯃꯥꯔꯛꯁꯦ ꯁꯥꯗꯅ ꯀꯣꯇꯟ ꯃꯥꯔꯛꯁꯦ ꯄꯤꯁ 1 ꯂꯥꯈꯀꯨꯝꯕ ꯁꯥꯗꯅ ꯑꯩ ꯍꯟꯗꯛ ꯊꯥꯕ ꯉꯝꯍꯧꯋꯤ ꯑꯗꯨꯒ ꯑꯣꯀꯦ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔꯁꯤꯡꯗꯁꯨ ꯑꯩ ꯑꯗꯨꯝ ꯈꯔ ꯑꯩꯅ ꯑꯗꯨꯝ ꯑꯩꯁꯨ ꯁꯤꯃ ꯇꯧꯔꯤ ꯍꯥꯏꯕꯒꯤ ꯃꯉꯣꯟꯗ ꯑꯩ ꯗꯣꯅꯦꯠ ꯇꯧꯕ ꯐꯥꯎꯕ ꯈꯔ ꯉꯝꯖꯩ ꯑꯣꯀꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯇꯥꯕꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔꯁꯤ ꯂꯩꯔꯕꯅꯤꯅ ꯃꯇꯝ ꯃꯇꯝꯗꯨꯒꯤ ꯍꯣꯏ ꯊꯣꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯗꯤ ꯀꯣꯚꯤꯠꯁꯤ ꯑꯩꯈꯣꯏ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯥꯡꯍꯧꯕ ꯉꯝꯗꯕꯅꯤ ꯑꯗꯣ ꯃꯥꯁꯀꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯁꯦ ꯂꯥꯛꯑꯕꯅꯤꯅ ꯑꯗꯣꯝꯒꯤ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔꯗꯨ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯃꯣꯔ ꯗꯦꯟ 1 ꯂꯥꯈ ꯄ꯭ꯔꯗꯛꯁꯟ ꯇꯧꯈ꯭ꯔꯕ ꯄꯨꯊꯣꯛꯄ ꯍꯥꯏꯕꯁꯤ ꯉꯝꯃꯦ ꯌꯥꯝꯅ ꯌꯥꯝꯕ ꯀꯩꯅꯣꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯂꯤ ꯄ꯭ꯔꯗꯛꯁꯦ ꯃꯌꯥꯝꯗꯒꯤ ꯂꯧꯈꯠꯄꯤꯔꯦꯀꯣ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟ ꯄꯤꯕꯤꯔꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯅꯨꯄꯤ ꯃꯌꯥꯝꯅ ꯋꯥꯅ ꯐꯤ ꯁꯥꯔꯦ ꯌꯨꯝꯗ ꯁꯥꯕ ꯌꯥꯎꯔꯦ ꯑꯗꯒꯤ ꯑꯗꯣꯝꯒꯤ ꯋꯔꯛꯁꯣꯞꯇ ꯂꯝ ꯇꯔꯥꯃꯨꯛ ꯂꯩꯕꯗꯨꯗꯁꯨ ꯁꯥꯕ ꯌꯥꯎꯔꯦ ꯑꯗꯨ ꯁꯥꯔꯀꯥꯟꯁꯤꯗ ꯊꯥꯕꯁꯤꯅ ꯀꯃꯥꯏꯅ ꯊꯥꯏ ꯁꯣꯔꯨꯝ ꯑꯗꯒꯤ ꯀꯔꯤ ꯀꯔꯤ ꯑꯥꯎꯠꯂꯦꯠꯇ ꯊꯥꯏ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯤꯌꯨ ꯍꯣꯏ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯑꯥꯎꯠꯂꯦꯠ ꯃꯆꯥ ꯑꯃ ꯁꯣꯔꯨꯝ ꯃꯆꯥ ꯑꯃ ꯀꯥꯟꯆꯤꯄꯨꯔꯗ ꯍꯥꯡꯇꯣꯛꯆꯔꯤꯁꯦ ꯌꯥꯝ ꯆꯥꯎꯕꯒ ꯅꯠꯇ꯭ꯔꯤ ꯃꯆꯥꯅꯤ ꯑꯩ ꯌꯥꯝ ꯆꯝꯅ ꯑꯗꯨꯝ ꯇꯧꯏ ꯃꯤ ꯃꯌꯥꯝꯅ ꯂꯥꯛꯄꯗꯁꯨ ꯌꯥꯝ ꯍꯦꯟꯅꯁꯨ ꯅꯨꯡꯁꯤ ꯑꯩꯅ ꯑꯗꯨꯝ ꯑꯩꯗꯤ ꯁꯣꯔꯨꯝꯅꯦ ꯍꯥꯏꯔꯒ ꯌꯥꯝ ꯍꯦꯟꯅ ꯇꯥꯡꯅ ꯌꯣꯟꯕ ꯅꯠꯇꯦ ꯌꯣꯟꯅꯕꯒꯤꯗꯃꯛꯇ ꯁꯣꯔꯨꯝ ꯍꯥꯡꯕꯁꯨ ꯅꯠꯇꯦ ꯃꯌꯥꯝꯁꯦ ꯐꯤꯁꯥꯕꯤ ꯃꯌꯥꯝꯁꯤꯒꯤ ꯄꯨꯈꯠꯂꯛꯑꯒ ꯊꯝꯐꯝ ꯁꯤꯗꯩꯗꯒꯤ ꯑꯩꯅ ꯍꯣꯜꯁꯦꯜ ꯊꯥꯕ ꯉꯝꯅꯕ ꯑꯗꯨꯝ ꯑꯇꯣꯞꯄ ꯁꯣꯔꯨꯝ ꯑꯇꯣꯞꯄꯗꯁꯨ ꯑꯩꯒꯤ ꯈꯪꯅ ꯇꯤꯟꯅꯕ ꯑꯩꯅ ꯁꯣꯔꯨꯝꯁꯦ ꯍꯥꯡꯇꯣꯛꯇ꯭ꯔꯤꯉꯩꯗ ꯐꯤꯗꯤ ꯍꯥꯟꯅ 2017ꯗꯒꯤ ꯁꯥꯕ ꯍꯧꯕꯅꯦꯕ ꯊꯕꯛꯁꯦ ꯆꯠꯊꯔꯛꯏꯅꯤꯗꯅ ꯑꯗꯨꯒ ꯑꯩꯒꯤ ꯁꯣꯔꯨꯝꯗꯤ ꯑꯣꯟꯂꯤ ꯐ꯭ꯔꯣꯝ 2019ꯗꯒꯤ ꯈꯛ ꯍꯥꯡꯖꯕꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯊꯥꯖꯕ ꯁꯣꯔꯨꯝꯁꯤꯡ ꯗ ꯑꯗꯨꯝ ꯑꯩ ꯊꯥꯏꯌꯦ ꯄꯥꯟꯊꯣꯏꯕꯤ ꯑꯥꯔꯀꯦꯠꯇꯁꯨ ꯏꯃꯥꯁꯤꯡ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯤ ꯃꯌꯥꯝ ꯏꯃꯥ ꯍꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯌꯦ
ꯂꯩꯗꯅ ꯃꯣꯏ ꯑꯥꯗ ꯑꯗꯨꯝ ꯗꯨꯀꯥꯟ ꯍꯥꯡꯗꯅ ꯂꯩꯗꯅ ꯉꯁꯥꯏ ꯁꯣꯔꯨꯝ ꯃꯣꯏ ꯃꯌꯥꯝꯅꯁꯨ ꯅꯪꯅ ꯑꯗꯨꯝ ꯇꯧꯕꯗꯣ ꯐꯖꯩ ꯈꯣꯠꯂꯤ ꯅꯪ ꯕꯦꯠꯁꯤꯠꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯒꯤ ꯑꯩꯅ ꯍꯦꯛ ꯄꯨꯊꯣꯛꯄ ꯄꯣꯠꯁꯦ ꯑꯗꯨꯝ ꯄꯥꯝꯕꯤꯕ ꯍꯥꯏꯇꯥꯔꯦ ꯁꯣꯔꯨꯝ ꯑꯇꯩꯅꯁꯨ ꯔꯥꯅꯤꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯨ ꯑꯗꯨꯝ ꯃꯣꯏꯅ ꯑꯗꯨꯝ ꯂꯧꯕꯤꯌꯦ ꯑꯗꯨꯃꯥꯏꯅꯁꯨ ꯑꯗꯨꯝ ꯊꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯗꯨꯀꯥꯟꯁꯤꯡꯁꯨ ꯍꯥꯡꯈ꯭ꯔꯕꯅꯤꯅ ꯗꯨꯀꯥꯟꯗꯒꯤ ꯏꯁꯥꯅ ꯑꯗꯨꯝ ꯁꯦꯜ ꯇꯧꯕ ꯉꯝꯖꯔꯦ ꯑꯗꯨꯏ ꯃꯊꯛꯇ ꯐꯦꯁꯕꯨꯛꯇ ꯀꯔꯤꯗ ꯑꯞꯂꯣꯗ ꯇꯧꯗꯅ ꯈꯣꯠꯇꯅ ꯇꯧꯕꯗꯒꯤ ꯑꯗꯩ ꯑꯃꯅ ꯁꯨꯝ ꯈꯪꯉꯛꯄꯗꯒꯤ ꯃꯥꯏ ꯄꯣꯠꯇꯨ ꯐꯕꯅꯤ ꯃꯥꯏ ꯄꯣꯠꯇꯨ ꯐꯖꯕꯅꯤ ꯃꯔꯨꯞ ꯇꯧꯖꯒꯦ ꯑꯗꯨ ꯇꯧꯒꯦ ꯑꯗꯥ ꯇꯧꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯀꯁꯇꯃꯔ ꯑꯗꯨꯝ ꯐꯖꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯥꯎꯠꯁꯥꯏꯗꯠꯇꯁꯨ ꯍꯥꯏꯕꯗꯤ ꯒꯨꯍꯥꯇꯤꯗ ꯑꯗꯩ ꯑꯁꯥꯕ ꯂꯝ ꯀꯔꯤ ꯀꯔꯥꯗꯗꯤ ꯀꯣꯇꯟꯁꯦ ꯌꯥꯝ ꯄꯥꯝꯅꯩꯗꯅ ꯑꯗꯩ ꯃꯌꯦꯛꯇꯨꯒ ꯑꯩꯈꯣꯏ ꯑꯁꯣꯝꯗ ꯂꯩꯕ ꯃꯩꯇꯩꯁꯤꯡꯁꯤꯅꯁꯨ ꯄꯥꯝꯕꯤꯕꯗꯒꯤ ꯑꯗꯨꯝ ꯂꯧꯕꯤ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯣ ꯈꯣꯠꯄꯤꯔꯛꯑꯣ ꯑꯩ ꯑꯗꯨꯝ ꯊꯥꯏ ꯀꯣꯔꯤꯌꯔꯗ ꯊꯥꯕ ꯌꯥꯎꯏ ꯑꯗꯩ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯍꯣꯝ ꯗꯤꯂꯤꯚꯔꯤ ꯌꯥꯔꯒꯗꯤ ꯄꯥꯝꯖꯩ ꯈꯣꯠꯂꯤꯒ ꯍꯥꯏꯕꯒꯤ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯈꯔ ꯑꯗꯨꯝ ꯊꯥꯔꯤ ꯌꯥꯝ ꯇꯥꯡꯕ ꯄꯣꯠꯇꯤ ꯅꯠꯇꯕꯗ ꯑꯍꯣꯡꯕꯗ ꯑꯣꯀꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯇꯥꯕꯗ ꯍꯥꯏꯕꯗꯤ ꯗꯤꯐ꯭ꯔꯦꯟ ꯄ꯭ꯔꯗꯛꯀꯤ ꯔꯦꯟꯖꯁꯤ ꯐꯤꯗ ꯈꯤꯇꯪ ꯐꯣꯀꯁ ꯇꯧꯕ ꯅꯠꯇꯕꯅꯤꯅ ꯑꯇꯩꯒꯤ ꯄ꯭ꯔꯗꯛꯁꯨ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯌꯥꯎꯋꯦ ꯍꯥꯏꯕꯅꯤ ꯑꯁꯤꯗ ꯑꯩ ꯄꯤꯛꯆꯔ ꯈꯤꯇꯪ ꯄꯨꯈꯠꯆꯔꯛꯀꯦ ꯑꯗꯣꯝꯒꯤ ꯐꯦꯁꯕꯨꯛꯇ ꯌꯥꯎꯕ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯐꯣꯇꯣꯁꯦ ꯎꯕꯤꯔꯀꯥꯟꯗ ꯑꯩꯅ ꯃꯊꯪ ꯎꯠꯆꯔꯛꯀꯦ ꯑꯗꯨꯗ ꯀꯃꯦꯟꯇꯔꯤ ꯑꯝꯇꯪ ꯄꯤꯕꯤꯔꯛꯑꯣ ꯎꯕꯤꯕ꯭ꯔꯥ ꯐꯣꯇꯣ ꯃꯌꯥꯝꯁꯤ ꯑꯃꯨꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯉꯁꯥꯏꯒꯤ ꯗꯤꯐ꯭ꯔꯦꯟ ꯗꯤꯖꯥꯏꯟ ꯑꯩꯅ ꯍꯥꯏꯔꯤꯕꯗꯨ ꯁꯤꯗ ꯁꯦꯝꯄꯜ ꯈꯔ ꯎꯔꯦ ꯑꯗꯨꯒ ꯁꯦꯡꯒꯥꯎꯒꯤ ꯁꯦꯝꯄꯜꯁꯨ ꯎꯔꯦ ꯑꯗꯒꯤ ꯌꯦꯡꯉꯨ ꯌꯥꯝ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯋꯦꯁ ꯀꯣꯠꯇ ꯑꯩꯈꯣꯏꯒꯤ ꯗꯤꯖꯥꯏꯟꯗ ꯑꯣꯏꯕ ꯌꯥꯝꯅ ꯐꯖꯕ ꯄ꯭ꯔꯗꯛꯅꯤ ꯑꯣꯀꯦ ꯍꯜꯂꯣ ꯔꯥꯃꯦꯁꯔꯤ ꯂꯥꯏꯟꯁꯦ ꯉꯥꯛꯇꯪ ꯇꯠꯂꯨꯔꯦ ꯀꯦꯃꯦꯔꯥꯗꯣ ꯑꯃꯨꯛꯇꯪꯒ ꯁꯦꯝꯕꯤꯔꯛꯎ ꯀꯩꯅꯣ ꯑꯣꯏꯔꯦ ꯁꯦꯝꯖꯔꯛꯑꯒꯦ ꯃꯈꯥ ꯑꯣꯟꯅꯔꯦ ꯀꯣ ꯃꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯦ ꯑꯩꯅ ꯐꯣꯇꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯝꯃꯤꯅꯤ ꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯤ ꯌꯥꯝꯅ ꯐꯖꯩ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ ꯁꯤꯁꯦ ꯑꯩꯅ ꯍꯟꯗꯛꯁꯤ ꯁꯦꯝꯒꯠꯆꯕꯁꯦ ꯀꯩꯅꯣꯅꯤ ꯁꯤ ꯑꯩꯈꯣꯏꯒꯤ ꯆꯨꯔꯥꯆꯥꯟ ꯃꯍꯥꯔꯥꯖꯅ ꯁꯦꯠꯂꯝꯕ ꯅꯤꯡꯘꯝ ꯍꯥꯏꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯐꯩꯖꯣꯝ
ꯒꯤ ꯃꯊꯛꯇ ꯁꯦꯠꯅꯕ ꯅꯤꯡघꯝꯗꯨꯅꯦꯕ ꯑꯗꯨꯒꯤ ꯃꯌꯦꯛ ꯃꯤꯅ ꯅꯤꯡघꯝ ꯁꯝꯖꯤ ꯅꯤꯡघꯝ ꯁꯝꯖꯤ ꯍꯥꯏꯅꯕꯗꯣ ꯅꯤꯡꯘꯝ ꯁꯝꯖꯤ ꯍꯥꯏꯕꯗꯤ ꯁꯤꯅ ꯅꯤꯡꯘꯝ ꯑꯣꯏꯔꯒ ꯁꯝꯖꯤꯟ ꯑꯃꯅꯦꯕ ꯁꯤꯁꯤꯗꯤ ꯈꯣꯏ ꯆꯥꯎ ꯃꯌꯦꯛ ꯍꯥꯏꯗꯨꯅꯦꯕ ꯈꯣꯏ ꯃꯌꯦꯛꯅꯦꯕ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯁꯤꯅ ꯈꯣꯏ ꯇꯪꯈꯥꯏ ꯑꯗꯨꯒ ꯃꯥꯏꯁꯤꯅ ꯑꯁꯤꯒꯤ ꯃꯌꯦꯛꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯒꯁꯦ ꯂꯣꯏ ꯏꯔꯒ ꯄꯨꯊꯣꯔꯛꯈꯤꯗꯣꯏꯅꯤ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯕꯗ ꯑꯗꯨ ꯁꯤ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯂꯤꯛꯇ ꯁꯦꯝꯕꯅꯦ ꯃꯥꯒꯤ ꯋꯥꯔꯤ ꯂꯩ ꯑꯗꯨꯒ ꯃꯥꯁꯤ ꯀꯃꯥꯏꯅ ꯑꯦꯄ꯭ꯂꯤꯛꯇ ꯁꯦꯝꯕ ꯃꯇꯝꯁꯤꯗ ꯀꯩꯗꯧꯒꯗꯒꯦ ꯍꯥꯏꯕꯗ ꯃꯉꯣꯟꯗ ꯀꯂꯔ ꯈꯔ ꯌꯥꯎꯔꯤꯗꯅ ꯀꯂꯔ ꯃꯆꯨ ꯃꯆꯨ ꯈꯔ ꯌꯥꯎꯗ꯭ꯔꯥ ꯑꯗ ꯃꯈꯥꯗꯅ ꯌꯦꯜꯂꯣ ꯁꯤ ꯃꯣꯏꯅ ꯇꯧꯔꯝꯕꯗꯨꯃꯛ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯈꯪꯍꯧꯅꯕꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯤ ꯐꯣꯇꯣ ꯑꯣꯏꯅ ꯊꯝꯍꯧꯔꯒ ꯃꯈꯥꯗ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯏꯔꯒ ꯄꯣꯠꯁꯤꯁꯨ ꯊꯝꯒꯅꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯇꯧꯕ ꯌꯥꯕ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯋꯦꯕꯁꯥꯏꯠ ꯑꯃ ꯍꯥꯡꯉꯒ ꯄꯨꯊꯣꯛꯄ ꯌꯥꯕ ꯐꯥꯎꯒꯤ ꯆꯥꯡꯗ ꯁꯦꯝꯒꯠꯅꯕ ꯍꯥꯏꯅ ꯑꯩ ꯇꯞꯅ ꯇꯞꯅ ꯍꯧꯒꯠꯂꯛꯄꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯋꯥꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯤꯡꯘꯝ ꯍꯥꯏꯕꯁꯤ ꯑꯦꯄ꯭ꯂꯤꯛꯁꯤ ꯁꯨꯕ ꯌꯥꯗꯕꯅꯤꯅ ꯃꯥꯒꯤꯁꯤꯗ ꯑꯉꯥꯡꯕ ꯂꯩꯔꯤꯗꯅ ꯑꯉꯥꯡꯕ ꯐꯣꯠꯂꯤ ꯃꯊꯛꯇ ꯌꯦꯜꯂꯣꯒ ꯐꯣꯠꯂꯛꯈꯤꯅꯦꯕ ꯃꯥꯁꯦ ꯄꯤꯁ 6 ꯊꯣꯛꯅ ꯐꯣꯠꯂꯦꯕ ꯑꯩꯈꯣꯏꯒꯤ ꯇꯔꯨꯛ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯐꯣꯠꯂꯣ ꯍꯥꯏꯕ 5 ꯐꯣꯠꯄ ꯌꯥꯏ ꯑꯍꯨꯝꯒꯤ ꯃꯊꯛꯇ 3 ꯐꯣꯠꯄ ꯌꯥꯏ 5 ꯐꯣꯠꯄ ꯌꯥꯏ 3 ꯐꯣꯠꯄ ꯑꯩꯅ 3 ꯐꯥꯎꯒꯤ ꯆꯥꯡꯗ ꯐꯣꯠꯀꯦꯅ ꯈꯜꯂꯦ ꯃꯉꯣꯟꯗ ꯑꯃꯈꯛꯇꯪꯗ ꯅꯠꯇꯦ ꯌꯦꯜꯂꯣ 2 ꯄꯨꯂꯞ ꯎꯔꯤꯁꯦ ꯌꯦꯜꯂꯣ ꯑꯃꯈꯛꯇꯪ ꯅꯠꯇꯦ ꯃꯥꯒꯤ ꯑꯁꯪꯕꯗ ꯑꯩꯈꯣꯏ ꯇꯪꯈꯥꯏꯗ ꯌꯥꯎꯔꯤꯁꯤꯁꯨ ꯃꯆꯦꯠ ꯑꯃꯅꯦ ꯁꯤꯁꯨ ꯃꯥꯒꯤ ꯍꯌꯦꯡ ꯁꯦꯒꯥꯏꯈꯤꯕ ꯈꯨꯠꯀꯥꯏꯈꯤꯕ ꯌꯥꯎꯔꯗꯤ ꯑꯦꯄ꯭ꯂꯤꯛꯁꯤꯃ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯕꯗ ꯁꯤꯁꯤꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯍꯧꯖꯤꯛ ꯑꯩꯅ ꯁꯤ ꯂꯣꯏꯔꯛꯄꯗ 15,000 ꯑꯕꯞ ꯆꯪꯒꯅꯦꯕ ꯑꯗꯒꯤ ꯃꯥꯒꯤ ꯁꯤꯒꯤ ꯑꯃ ꯀꯩꯅꯣꯁꯦ ꯃꯦꯔꯨꯟ ꯀꯂꯔꯒꯤ ꯑꯃ ꯁꯦꯝꯃꯤꯁꯦ ꯁꯤꯒꯤ ꯃꯌꯥꯏꯁꯤꯗꯁꯨ ꯍꯧꯖꯤꯛꯀꯤ ꯆꯨꯔꯥꯆꯥꯟ ꯃꯍꯥꯔꯥꯖꯅ ꯁꯦꯠꯂꯝꯕ ꯁꯤꯖꯤꯟꯅꯔꯝꯕ ꯃꯥꯏ ꯖꯤꯑꯣꯗꯤꯛ ꯁꯥꯏꯟꯒꯗꯣ ꯅꯞꯄꯛꯈꯤꯅꯤ ꯑꯗꯨ ꯅꯞꯇ꯭ꯔꯤꯕꯅꯤꯅ ꯑꯩꯅ ꯐꯣꯇꯣꯁꯦ ꯊꯥꯒꯠꯂꯛꯇꯕꯅꯤ ꯖꯤꯑꯣꯗꯤꯛ ꯁꯥꯏꯟ ꯑꯣꯀꯦ 12 ꯂꯣꯏꯅ ꯅꯄꯛꯇꯣꯏꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯊꯛꯇꯨꯗꯤ ꯍꯌꯦꯡ ꯍꯟꯇꯣꯛꯑꯒ ꯑꯃꯨꯛ ꯁꯨꯔꯁꯨ ꯌꯥꯅꯕ ꯊꯨꯅ ꯍꯦꯛ ꯇꯥꯕ ꯃꯐꯝꯗꯣ ꯐꯝꯕ ꯈꯣꯠꯄꯗ ꯐꯝꯖꯤꯟꯗꯣꯏꯅꯤꯅ ꯇꯥꯒꯗꯕ ꯃꯐꯝꯗꯨꯃ ꯐꯣꯠꯄ ꯂꯣꯏꯗ꯭ꯔꯤꯕꯅꯦ ꯁꯤ ꯐꯣꯠꯂꯤꯉꯩ ꯃꯔꯛꯇꯨꯒꯤ ꯁꯨꯝ ꯑꯩꯅ ꯐꯣꯇꯣꯁꯦ ꯎꯠꯅꯤꯡꯃꯟꯗꯅ ꯊꯥꯒꯠꯆꯕꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯣꯠꯂꯤꯕ ꯄꯣꯠꯁꯦ ꯑꯁꯤꯁꯨ ꯃꯨꯒꯥꯅꯦꯕ ꯑꯁꯤ ꯃꯜꯕꯔꯤꯅꯤ ꯊꯥꯏꯅꯗꯤ ꯀꯣꯇꯟꯒ ꯁꯤꯜꯛꯀ ꯈꯛꯇꯅꯤꯗꯅ ꯁꯤꯖꯤꯟꯅꯔꯝꯃꯤꯁꯦ ꯑꯗꯣ ꯁꯤꯜꯛꯀꯤꯁꯨ ꯑꯅꯝꯕꯅ ꯃꯣꯏꯅ ꯀꯩꯗ ꯁꯤꯖꯤꯟꯅꯔꯝꯒꯦ ꯍꯥꯏꯕꯗ ꯃꯜꯕꯔꯤꯒꯤ ꯑꯩꯈꯣই ꯀꯥꯕ꯭ꯔꯪꯒꯤꯁꯤꯗꯒꯤ ꯑꯅꯝꯕ ꯁꯤꯖꯤꯟꯅꯔꯝꯗ꯭ꯔꯥ ꯃꯈꯥꯗ ꯊꯥꯔꯤꯕ ꯃꯆꯨ ꯃꯆꯨꯁꯦ ꯁꯪꯉꯤꯅꯦ ꯑꯩꯅ ꯁꯪꯕꯗꯨꯒꯤꯗꯤ ꯎꯠꯇꯔꯦ ꯑꯩꯅ ꯁꯪꯖꯔꯒ ꯇꯧꯖꯕꯗꯣ ꯐꯣꯇꯣ ꯂꯣꯏꯅ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯃꯆꯨꯗꯣ ꯁꯪꯉꯒ ꯁꯦꯝꯕꯅꯦ ꯑꯗꯨꯒ ꯑꯁꯤꯒꯤ ꯃꯊꯛꯇ ꯐꯣꯠꯂꯤꯕꯁꯤꯁꯨ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯑꯁꯤꯁꯨ ꯃꯜꯕꯔꯤꯗ ꯃꯥꯅ ꯑꯃꯨꯛ ꯈꯤꯇꯪ ꯊꯥꯅ ꯁꯥꯕ ꯍꯥꯏꯇꯥꯔꯦ ꯑꯁꯤꯁꯨ ꯁꯦꯝꯃꯀꯥꯟꯗ ꯑꯃꯨꯛ ꯀꯛꯏꯅꯤ ꯗ꯭ꯔꯣꯌꯤꯡ ꯇꯧꯔꯒ ꯗ꯭ꯔꯣꯌꯤꯡꯒꯗꯣ ꯇꯧꯔꯒ ꯑꯃꯨꯛ ꯅꯝꯊꯣꯛꯑꯒ ꯍꯥꯏꯗꯤ ꯌꯦꯛꯑꯀꯥꯟꯗ ꯍꯥꯟꯅ ꯄꯤꯛꯅ ꯂꯩꯔꯝꯕꯗꯣ ꯂꯥꯏꯔꯤꯛꯇꯒꯤ ꯄꯥꯕꯨꯡ ꯃꯧꯇ꯭ꯋꯥ ꯕꯍꯥꯗꯨꯔꯒꯤ ꯃꯅꯥꯛꯇ ꯆꯠꯆꯔꯒ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯁꯦ ꯂꯧꯈꯠꯆꯔꯒ ꯀꯩꯅꯣ ꯇꯧꯖꯕꯅꯦꯕ ꯌꯦꯛꯊꯣꯛꯑꯒ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯏꯟꯆ 4 ꯏꯟꯆ ꯑꯣꯏꯒꯗꯕ 10 ꯁꯦꯟꯇꯤꯃꯤꯇꯔꯁꯤ ꯑꯣꯏꯒꯗꯕ ꯁꯤꯒꯤ ꯆꯥꯡ ꯑꯁꯤꯗꯩꯗ ꯍꯣꯠꯆꯕꯅꯦ ꯁꯤꯁꯦ ꯌꯥꯝ ꯑꯝꯇꯪꯗꯤ ꯅꯥꯏ ꯁꯤꯅ ꯑꯍꯥꯟꯕ ꯃꯌꯥꯝꯁꯤꯗꯩꯗ ꯄ꯭ꯔꯗꯛ ꯑꯣꯏꯗꯣꯏꯔꯥ ꯁꯤꯒꯤ ꯍꯥ ꯄꯣꯠꯁꯤꯗ ꯑꯍꯥꯟꯕ ꯄ꯭ꯔꯗꯛ ꯑꯍꯥꯝꯕ ꯑꯣꯏꯗꯣꯏꯔꯥ ꯑꯣꯏꯗꯣꯏꯅꯦ ꯑꯦꯄ꯭ꯂꯤꯛꯇ ꯑꯍꯥꯝꯕ ꯑꯣꯏꯗꯣꯏꯅꯦ ꯑꯇꯩ ꯁꯦꯡꯒꯥꯎ ꯅꯨꯡꯒꯥꯎꯒꯨꯝꯕꯗ ꯐꯣꯠꯄ ꯈꯣꯠꯄ ꯀꯩꯗꯧꯕꯕꯨꯗꯤ ꯌꯥꯝ ꯇꯧꯋꯦꯕꯀꯣ ꯑꯗꯒꯤ ꯑꯩꯅ ꯍꯟꯗꯛꯀꯤ ꯋꯥꯈꯜꯁꯤꯗꯗꯤ ꯀꯩꯗꯒꯤ ꯈꯜꯂꯛꯄꯅꯣ ꯈꯪꯗꯦ ꯍꯟꯗꯛꯀꯤ ꯂꯣꯛꯗꯥꯎꯟꯁꯤꯗꯒꯤ ꯁꯨꯃꯥꯏꯅ ꯐ꯭ꯔꯤꯗ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯍꯟꯗꯛꯇꯤ ꯅꯍꯥꯟꯒꯤ ꯑꯍꯥꯟꯕꯒꯤ ꯂꯣꯛꯗꯥꯎꯟ ꯑꯍꯥꯟꯕꯗꯗꯤ ꯃꯥꯔꯛꯁꯦ 1,00,000 ꯇꯨꯔꯒ ꯁꯦꯜ ꯇꯧꯊꯣꯛꯈ꯭ꯔꯀꯥꯟꯗ ꯍꯧꯖꯤꯛꯁꯤꯅ ꯁ꯭ꯇꯣꯛꯇꯗꯤ ꯑꯗꯨꯝ ꯈꯔ ꯊꯝꯃꯦ ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯃꯥꯔꯛꯁ ꯑꯣꯔꯗꯔ ꯀꯌꯥ ꯂꯥꯛꯇꯦꯕ ꯃꯥꯔꯛꯁ ꯑꯣꯔꯗꯔ ꯈꯔꯗꯤ ꯂꯥꯛꯑꯦ 1,000 ꯄꯤꯌꯣ ꯑꯗꯩ 100 ꯄꯤꯌꯣ 200 ꯄꯤꯌꯣ ꯍꯥꯏꯕꯁꯨ ꯂꯥꯛꯑꯦ ꯑꯗꯨ ꯍꯥꯟꯅꯒꯤꯗꯨꯗꯤ 10,000 ꯑꯕꯞꯇ ꯍꯦꯛꯇ ꯇꯛ ꯇꯧꯔꯛꯑꯦ 43,000 ꯊꯛ ꯇꯧꯔꯛꯄ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯗꯤ ꯈꯔ ꯑꯗꯨꯝ ꯁ꯭ꯇꯣꯛ ꯇꯧꯕꯗꯨꯅ ꯌꯣꯜꯂ ꯂꯩꯕ ꯉꯝꯕꯅꯤꯅ ꯑꯗꯨꯝ ꯇꯥꯏꯝ ꯄꯥꯁ ꯉꯥꯏꯍꯥꯛ ꯁꯤꯗꯩꯗ ꯄꯨꯔꯥꯕꯨꯗꯤ ꯐꯝꯕ ꯌꯥꯝ ꯑꯃ ꯂꯣꯟꯕꯗ ꯌꯥꯝ ꯃꯇꯝ ꯆꯪꯉꯦꯕ ꯅꯣꯡꯃꯗ ꯑꯃ ꯂꯣꯟꯕꯗ ꯑꯗꯨꯝ ꯑꯩꯈꯣই ꯅꯨꯄꯤꯅꯤꯅ ꯌꯨꯝꯒꯤ ꯊꯕꯛꯁꯨ ꯇꯧꯗ ꯌꯥꯗꯕꯅꯤꯅꯀꯣ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯀꯨꯞꯅ ꯃꯥꯒꯤ ꯑꯦꯄ꯭ꯂꯤꯛꯁꯦ ꯐꯣꯠꯄ ꯈꯣꯠꯄꯁꯦ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯇꯝꯁꯦ ꯈꯤꯇꯪꯗꯤ ꯆꯪꯉꯦ ꯑꯗꯣ ꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯂꯤꯕ ꯍꯥꯏꯌꯦ ꯑꯩꯈꯣꯏꯅ ꯂꯤꯕ ꯍꯥꯏꯔꯒ ꯑꯦꯄ꯭ꯂꯤꯛꯁꯦ ꯂꯤꯕ ꯍꯥꯏꯅꯩꯗꯅꯀꯣ ꯂꯤꯔꯤꯕꯁꯦ ꯑꯁꯨꯃꯥꯏꯅ ꯐꯣꯠꯄꯁꯦ ꯌꯥꯝ ꯀꯨꯏꯅ ꯆꯪꯕꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯃꯥꯜꯂꯦ ꯃꯣꯏꯅ ꯂꯤꯕ ꯍꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯤꯁꯦ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯂꯣꯏꯔꯒ ꯐꯣꯇꯣ ꯁꯣꯏꯗꯅ ꯑꯩꯈꯣꯏꯗ ꯁꯦꯌꯔ ꯇꯧꯕꯤꯔꯛꯎ ꯌꯦꯡꯖꯅꯤꯡꯉꯤ ꯇꯧꯔꯛꯀꯅꯤ ꯀꯃꯥꯏꯅ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯅꯤ ꯋꯥꯔꯤꯒ ꯌꯥꯎꯅꯅ ꯇꯧꯔꯛꯀꯅꯤ ꯑꯥ ꯑꯥ ꯑꯗꯩ ꯁꯤꯁꯨ ꯉꯁꯥꯏꯒꯤ ꯄꯥꯔꯠ ꯑꯃꯗꯅꯤ ꯉꯁꯥꯏꯒꯤ ꯈꯣꯏ ꯇꯪꯈꯥꯏꯗꯣ ꯈꯣꯏ ꯇꯪꯈꯥꯏ ꯃꯥꯒꯤ ꯄꯥꯔꯠ ꯃꯆꯥ ꯑꯃ ꯎꯝ ꯌꯥꯎꯕꯗꯣ ꯑꯗꯩ ꯑꯁꯤꯁꯤꯅ ꯍꯧꯖꯤꯛ ꯑꯩꯅ ꯃꯦꯔꯨꯟ ꯌꯥꯝ ꯐꯖꯩ ꯍꯥꯏꯕꯗꯤ ꯈꯨꯠ ꯑꯗꯩ ꯀꯌꯥꯝꯅ ꯆꯪꯒꯦ ꯍꯥꯏꯕꯗꯨ ꯎꯠꯄꯅꯤ ꯃꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯤ ꯑꯩꯈꯣꯏꯅ
customer ama oina haijaba tare ko yani puriba mayamna su poche puthorakanda background da kari kari tawi kain haibadu puthok basi piraga research tauba kanada chalaga hangba adugumba wari sababa yamna nungaijai ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯈꯠꯂꯛꯄ ꯆꯪꯁꯤꯟꯖꯕꯁꯤꯗ ꯄꯥꯕꯨꯡꯅꯒꯁꯤ ꯌꯥꯝ ꯍꯔꯥꯎꯗꯅ ꯄꯥꯕꯨꯡꯅ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯈꯪꯗꯕ ꯍꯥꯏꯁꯦ ꯗꯤꯄꯥꯔꯠꯃꯦꯟꯅ ꯑꯣꯏꯔꯣ ꯑꯃꯅ ꯑꯣꯏꯔꯣ ꯄꯥꯕꯨꯡꯗ ꯉꯥꯛꯇꯅꯦꯕ ꯍꯪꯅꯔꯤꯁꯦ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯒꯤ ꯑꯩꯗꯤ ꯊꯋꯥꯏ ꯌꯥꯎꯖꯕ ꯑꯩ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯂꯩꯌꯦ ꯏꯕꯥꯅꯤꯁꯦ ꯀꯟꯅ ꯀꯩꯅꯣ ꯇꯧꯃꯤꯟꯅꯕꯁꯤꯗꯩꯗ ꯆꯠꯇꯅ ꯈꯣꯠꯇꯅ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇꯒ ꯆꯠꯄꯁꯦ ꯄꯥꯕꯨꯡꯅ ꯌꯥꯝ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯗꯅ ꯌꯥꯝ ꯇꯥꯛꯄꯤ ꯇꯧꯔꯛꯈꯤꯅꯤ ꯄꯥꯕꯨꯡꯅ ꯇꯧ ꯏꯆꯥꯁꯤꯡꯁꯦ ꯀꯟꯅ ꯍꯥꯏꯌꯦ collaborative effort sisina mass tu oidorira ꯃꯥꯛꯁꯇꯨꯅꯦ ꯀꯣꯇꯟ ꯃꯥꯛꯁꯇꯣ okay machu ꯐꯤꯁꯤꯡꯁꯦ different ꯑꯩꯈꯣꯏꯅ ꯏꯌꯣꯡꯗ ꯂꯣꯏꯅ ꯁꯥꯔꯤꯅꯤ ꯏꯌꯣꯡꯗ ꯐꯤ ꯁꯥꯕꯤ ꯃꯌꯥꯝꯗꯣ ꯑꯗꯨ ꯊꯕꯛ ꯂꯦꯞꯇ꯭ꯔꯦꯗꯅ okay ꯑꯗꯩ ꯁꯤꯁꯤꯅ ꯐꯤ ꯇꯨꯕꯈꯩ okay ꯁꯤꯁꯤꯅ ꯑꯩꯅ ꯗꯣꯅꯦꯠ ꯇꯧꯕ ꯆꯠꯂꯦ ꯍꯥꯏꯕꯗꯣ okay ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔꯁꯤꯡꯗꯒ ꯗꯣꯅꯦꯠ ꯇꯧꯕ okay yamna nungsi okay design different design ꯁꯤꯅ ꯑꯩꯒꯤ ꯁꯣꯔꯨꯝ ꯃꯆꯥ ꯑꯃ ꯂꯩꯖꯩ ꯍꯥꯏꯕꯗꯣ showroom duda okay ꯑꯥ the showroom sida ayamba pise karina khwaidagi chatte ꯑꯗꯨꯝ ꯑꯩꯗꯤ ꯆꯠꯄꯗꯤ ꯔꯥꯅꯤꯁꯦ ꯌꯥꯝ ꯆꯠꯂꯦ ꯋꯥꯡꯈꯩꯁꯨ ꯌꯥꯝ ꯆꯠꯂꯦ ani pi ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯑꯃꯒꯤ ꯃꯄꯣꯠꯇꯣ ꯂꯣꯏꯅ ꯁꯨꯅꯕ ꯂꯩꯔꯕꯅꯤꯅꯅꯦ ꯂꯨꯍꯣꯡꯕ ꯁꯤꯒꯤ ꯀꯩꯅꯣꯃ ꯀꯩꯅꯥ dai mongpak phida si aigidi yamna favorite ni ai samak manipur da tholakpada mongpak phida si aina manipur ki saba cotton si yamna phaja na adagi yamna soft oiba adagi akhoi original design si yamna pamjaba aduna ai samak na se dum tholakpa khuding gi mongpak phida se dum leijai yamna phajaba design ni duka akhoi connection si amuk frozen oikre makha tana yengminnasi pot product mayamsi yamna phajaba design ni yengbiyu khut kayam changna yamna nupigi oinadi laibak pharaba akoina occasion da setpada yamna phajaba pot mayamsi akoigi manipur gi weaver singna yum da phamma kanda saba aduga saraga sumaina collaborate tawrakanda resell tawraga Rameshwari na akoigi khutta yohanba ngambagi example duni akoina ujaribasi masi akoi manipur gi employment da su yamna help tawba adagi nupi empowerment habati magi financial independence tu later abanina yamna contribution chawna tawi haina haizage China Tripura da chatlaga akoigi potsi yauhanbagi picture ni haina aina khanjai masida akoigi album si ngasai aina haujarakpadagi yengbasi yamna ngai yengba nungaikre ngasai aina khwaidagi anauba oina puthorakpada akoigi historical reference ka leiraga research tawraga akoigi story si akoigi handicraft aduga product ta utlakpadu aina yamna phajai yamna pamjai hek yengbada yamna tabada nungaina khanjai makha tana ai akoigi listener singi comment lokhatsage Uttam Chan Laishramna Monica, may I suggest you stay on the other side of the camera so that when the two images are placed side by side, you do not appear to be looking away from the interviewee.
Sorry for passing such a trifling comment. Thank you for that comment. ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯛꯇꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯍꯟꯕꯒꯤ ꯊꯥꯒꯠꯆꯔꯤ ꯈꯥꯏꯗꯦꯝ ꯆꯤꯗꯥꯅꯟꯗꯅ ꯋꯥꯈꯜꯗꯨ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯖꯩ ꯍꯥꯏꯅ ꯏꯕꯤꯔꯛꯏ N.K. Thokchomna, very nice watching from Lakhipur, Kasar. Thank you so much for watching. Yamna nungsi Lakhipurdagi yengbi haina tabada Rameshwari connect tawre. Rameshwari gi camera do ang onthok pirau. Music fajana kano ona tainari. Yare, music yare. ꯉꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯕꯤꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯅ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯇꯧꯔꯒ ꯄꯥꯃꯤꯟꯅꯔꯝꯕꯅꯤ ꯑꯗꯒꯤ ꯑꯦꯜꯕꯝꯗꯁꯨ ꯌꯦꯡꯖꯔꯦ ꯌꯥꯝ ꯐꯖꯔꯦ ꯅꯔꯦꯟꯗ꯭ꯔꯁꯅ ꯊꯝꯅ ꯌꯥꯝ ꯑꯥꯏꯗꯤꯌꯥ ꯏꯕꯤꯔꯛꯏ ꯍꯥꯏꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏ ꯋꯨꯃꯦꯟ ꯑꯦꯝꯄꯥꯋꯔꯃꯦꯟ ꯋꯨꯃꯦꯟꯒꯤ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟ ꯄꯤꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯁꯨ ꯅꯨꯄꯥꯁꯤꯡꯒꯤ ꯃꯔꯛꯇ ꯐꯠꯇꯕ ꯁꯪꯕ ꯅꯨꯄꯤꯅ ꯇꯧꯕꯅ ꯈꯣꯠꯄꯗ ꯇꯧꯕꯒꯤ ꯃꯤꯠꯌꯦꯡ ꯄꯤꯗꯕ ꯁꯪꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟꯗꯗꯤ ꯑꯗꯨ ꯇꯧꯕꯤꯔꯛꯄꯗ ꯉꯛꯄ ꯑꯣꯏꯕꯁꯦ ꯄꯥꯋꯔ ꯑꯗꯨꯅꯤ ꯌꯥꯏ ꯍꯥꯏꯅ ꯂꯩꯏꯁꯦ ꯑꯗꯨꯅ ꯑꯗꯨꯝ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔꯁꯤꯡꯅꯁꯨ ꯑꯗꯨꯁꯨ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕꯁꯤꯗ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯤ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯌꯥꯝꯁꯤ ꯑꯇꯣꯞꯄꯒꯤ ꯄꯥꯋꯔꯁꯤ ꯂꯩ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯃꯉꯥꯟ ꯂꯩꯕꯤ ꯌꯨꯝꯅꯥꯝꯅ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯏꯆꯦꯃ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯔꯦꯝꯖꯥ ꯗꯦꯕꯤꯅ highly appreciate your job haina ibirei delhidagi kamani Kunjeshwari Entrymayunna very nice haina ibirei Utamchan Vaishramna it is heartening to listen to such a broad-minded women entrepreneur like Thiyam Rameshwari who thinks about making quality but lesser priced clothes for those who cannot afford the high cost one. Her effort to make traditional design with text description is highly commendable. For example, we see that wooden carving of Sangai here are regularly presented as memento in official function without any descriptive text, so that when the person comes inside Manipur to visit back home, it is kept in one corner of the drawing room as some weird toy instead of knowing that it represents a rare and endangered species of deer found only in Manipur. Her desire to help other women in quality control is also very admirable. May there be many women entrepreneurs like her in Manipur. Yamna mayek sena haibirakpasi ꯑꯩꯈꯣꯏꯒꯤ ꯔꯥꯃꯦꯁ꯭ꯋꯔꯤꯅ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯑꯗꯒꯤ ꯐꯤꯗꯕꯦꯛ ꯄꯤꯕ ꯑꯩꯈꯣꯏꯒꯤ ꯋꯤꯚꯔꯁꯤꯡꯗ ꯃꯁꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛ ꯑꯃ ꯑꯩꯈꯣꯏꯅ ꯁꯦꯝꯃꯛꯄ ꯀꯥꯟꯗ ꯕꯣꯠ ꯃꯅꯤꯄꯨꯔꯒꯤ ꯀꯁꯇꯃꯔꯗ ꯅꯠꯇꯅ ꯑꯥꯎꯠꯁꯥꯏꯠ ꯃꯅꯤꯄꯨꯔꯗ ꯂꯩꯕꯁꯤꯡꯅ ꯄꯣꯠꯁꯤ ꯌꯦꯡꯕ ꯀꯥꯟꯗ ꯀ꯭ꯋꯥꯂꯤꯇꯤꯁꯤ ꯂꯩꯕꯗ ꯑꯃꯨꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯄꯥꯝꯃꯛꯀꯗꯣꯔꯤꯕꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯊꯥꯒꯠꯆꯔꯤ Sandy Bismongna admire your work haina haibiraki Tamjan Laishramna Makatana Lasingi Lui Fi Asi Kalep Matamda Di Adu Isizinaban Nungai Atubu Masi Fi Asi Laidimna Saba Pangre Ma Kaitilda Hambada Lang Asi Yamna Patkali Aduna Production Hai Ubiku Sanatre Hai Masibu Taran Laisage Hai Dabadi Order Sangaya Gata
kari pina masi kami kari hati lasting di ꯑꯧ lui ꯀꯔꯝꯕꯅꯣ lasting di lui fi hai ꯑꯣ ꯂꯁꯤꯡꯒꯤ ꯂꯣꯌꯨꯝ ꯐꯤ hmm ꯑꯗꯨ ꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯅꯣꯡꯇꯪ ꯑꯩꯒꯤ ꯀꯩꯅꯣꯗ ꯂꯥꯛꯄꯤꯔꯒ ꯇꯥꯟꯅꯔꯒ ꯑꯗꯨꯝ ꯁꯦꯝꯒꯠꯄ ꯌꯥꯅꯤ ꯄꯥꯝꯃꯗꯤ adati masi ꯇꯥꯟꯅꯁꯤ haibani kaithel pang ꯄꯣꯠꯇꯣ ꯑꯩꯉꯣꯟꯗ ꯍꯣꯏ Rameshwari lay haibani ada soidana showroom daigumna ꯍꯧꯖꯤꯛꯃꯛ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯒꯁꯨ ꯇꯥꯟꯅꯔꯒ hmm ꯑꯄꯥꯝꯕꯗꯣ ꯍꯥꯏꯗꯤ ꯃꯥꯅ ꯄꯥꯝꯕꯗ ꯈꯔ ꯊꯥꯏꯅꯒꯤ ꯀꯩꯅꯣ ꯃꯌꯦꯛ ꯑꯣꯏꯔꯝꯒꯅꯦꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯃꯥꯔꯀꯦꯠꯇꯒ ꯏꯐꯪ ꯐꯪꯅꯗ꯭ꯔꯕ ꯑꯗꯣ ꯑꯗꯨꯒꯨꯝꯕ ꯑꯔꯤꯕ ꯄꯣꯠꯇꯣ ꯑꯩꯉꯣꯟꯗꯁꯨ ꯁꯖꯦꯁꯟ ꯍꯥꯏꯗꯤ ꯁꯤ ꯁꯦꯝꯒꯠꯄꯤꯕ ꯌꯥꯒꯗ꯭ꯔꯥꯒ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯉꯝꯅꯕ ꯑꯗꯨꯝ ꯁꯦꯝꯒꯠꯂ ꯈꯣꯠꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯄꯥꯟꯗꯝꯅꯦꯕ ꯍꯥꯏꯗꯤ ꯎꯗ꯭ꯔꯕ ꯇꯠꯈ꯭ꯔꯕ ꯁꯦꯒꯥꯏꯈ꯭ꯔꯕ ꯄꯣꯠ ꯑꯣꯏꯅ ꯄꯨꯊꯣꯛꯑꯒ ꯊꯝꯃꯛꯄꯁꯤꯅꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯌꯥꯝ ꯄꯥꯝꯃꯤꯁꯦ ꯅꯥꯀꯜ ꯑꯃꯗꯁꯨ ꯁꯦꯟꯁꯨ ꯇꯥꯅꯤ ꯅꯥꯀꯜ ꯑꯃꯗꯁꯨ ꯃꯌꯥꯝꯒꯤ ꯊꯝꯍꯧꯕ ꯌꯥꯕ ꯍꯥꯏꯗꯤ ꯑꯩꯅꯁꯨ ꯁꯤꯗ ꯍꯦꯟꯂꯨꯝ ꯍꯦꯟꯗꯤꯀ꯭ꯔꯥꯐꯠꯁꯦ ꯆꯪꯉꯨꯔꯕꯅꯤꯅ ꯃꯥꯅꯁꯨ ꯔꯥꯃꯦꯁꯣꯔꯤꯅꯁꯨ ꯁꯤꯟꯊꯥꯉꯝꯕꯤꯅꯁꯨ ꯃꯅꯤꯄꯨꯔꯤ ꯍꯥꯏꯗꯤ ꯍꯧꯒꯠꯂꯛꯏꯕ ꯏꯆꯥ ꯏꯅꯥꯎꯁꯤꯡꯁꯤꯗꯩꯗ ꯈꯪꯍꯧꯅꯕ ꯁꯤꯃꯗꯤ ꯊꯝꯃꯝꯃꯤ ꯍꯥꯏꯕꯒꯤ ꯑꯃꯗꯤ ꯑꯩꯁꯨ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯑꯃꯗꯤ ꯇꯧꯔꯝꯕ ꯌꯥꯏꯗꯅ ꯑꯩꯅ ꯍꯤꯡꯉꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯄꯩꯁꯥ ꯈꯛꯇꯪ ꯇꯥꯜꯂꯒ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯑꯇꯥꯡꯕ ꯂꯣꯏꯁꯤꯜꯂꯒ ꯆꯥꯔꯒ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯁꯤꯕꯗꯁꯨ ꯑꯩꯒꯤꯁꯨ ꯈꯨꯕꯝ ꯑꯃꯗꯤ ꯃꯐꯝ ꯑꯃꯗꯤ ꯃꯥꯅ ꯁꯤꯒꯤ ꯁꯤꯟꯐꯝꯁꯤꯗ ꯇꯧꯔꯝꯕꯗꯒꯤ ꯃꯥꯅ ꯃꯌꯦꯛꯁꯤꯃꯗꯤ ꯊꯔꯝꯃꯝꯃꯤ ꯃꯁꯤꯃꯗꯤ ꯃꯥꯅ ꯁꯤ ꯃꯌꯥꯝꯒꯤ ꯀꯥꯟꯅꯕꯁꯤꯃꯗꯤ ꯇꯧꯔꯝꯃꯤ ꯍꯥꯏꯕꯁꯤ ꯑꯩ ꯇꯧꯔꯝꯒꯦ ꯍꯥꯏꯕꯁꯦ ꯑꯩ ꯆꯞ ꯆꯥꯅ ꯈꯟꯖꯩ ꯑꯗꯨꯅ ꯂꯩꯔꯒꯁꯨ ꯈꯤꯇꯪ ꯑꯩ ꯃꯈꯣꯟꯁꯦ ꯐꯖꯅ ꯇꯥꯕ ꯐꯪꯗꯦ ꯀꯩꯗꯧꯔꯦ ꯈꯤꯇꯪ ꯐꯖꯅ ꯇꯥꯕ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯕ ꯉꯁꯥꯏꯗꯤ ꯌꯥꯝ ꯁꯦꯡꯉꯝꯃꯒ ꯀꯩꯒꯤ ꯑꯣꯏꯁꯥꯅꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯣꯏꯁ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯀꯩꯅꯣ ꯁꯥꯎꯟꯗꯣ ꯑꯃꯨꯛꯇꯪ ꯂꯩꯈꯠꯄꯤꯒꯦꯔꯥ ꯑꯩꯒꯤꯁꯦ ꯂꯩꯈꯠꯂꯨꯔꯥ ꯍꯣꯏ ꯍꯥꯏꯕꯤꯔꯛꯎꯅꯦ ꯑꯝꯇ ꯇꯥꯕ꯭ꯔ ꯑꯗꯨꯒ ꯑꯩꯅ ꯃꯊꯪꯗ ꯍꯪꯖꯅꯤꯡꯉꯤꯁꯤ ꯍꯥꯏꯕꯤꯔꯛꯑꯣ ꯔꯥꯃꯦꯁꯋꯔꯤꯅ 2017 ꯍꯧꯔꯛꯑꯒ 2020 ꯌꯥꯝꯅ ꯀꯨꯏꯕ ꯃꯇꯝ ꯅꯠꯇꯦ ꯃꯁꯤꯗꯩꯁꯤꯗ ꯒ꯭ꯔꯣꯠꯁꯦ ꯌꯥꯝ ꯐꯖꯅ ꯎꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯒ꯭ꯔꯣꯠ ꯇꯧꯔꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯇ꯭ꯔꯒꯜ ꯂꯩꯈꯤꯕ ꯆꯦꯂꯦꯟꯖꯦꯁ ꯃꯇꯥꯡꯗ ꯑꯗꯨꯒ ꯃꯗꯨ ꯀꯃꯥꯏꯅ ꯑꯣꯚꯔꯀꯝ ꯇꯧꯏ ꯍꯥꯏꯕꯗꯨ ꯑꯩ ꯃꯌꯦꯛꯇꯤ ꯌꯥꯝ ꯀꯟꯅ ꯁꯦꯡꯅ ꯇꯥꯗꯦ ꯑꯗꯨꯝ ꯈꯔ ꯈꯔ ꯇꯥꯕꯁꯦ ꯑꯩ ꯍꯥꯏꯖꯔꯒꯦ ꯃꯤꯑꯣꯏꯕ ꯑꯃꯅꯀꯣ ꯇꯧꯒꯦꯅ ꯈꯜꯂꯕ ꯃꯗꯨꯗꯩꯗ ꯑꯗꯨꯝ ꯆꯨꯝꯅ ꯆꯠꯄꯤꯕ ꯄꯩꯁꯥ ꯀꯩꯁꯨ ꯑꯩ ꯌꯥꯝꯅ ꯂꯩꯔꯒ ꯍꯧꯔꯛꯄ ꯅꯠꯇꯦꯕ ꯑꯂꯩꯕꯗꯨꯅ ꯍꯣꯏ ꯑꯩꯒꯤ ꯏꯃꯨꯡꯒꯤꯁꯨ ꯁꯤꯖꯤꯟꯅꯗꯕ ꯌꯥꯗꯦ ꯑꯩꯅ ꯁꯤ ꯍꯧꯔꯛꯄꯗ ꯄꯩꯁꯥ ꯀꯩꯁꯨ ꯌꯥꯝ ꯂꯩꯔꯒ ꯇꯧꯔꯛꯄ ꯅꯠꯇꯕꯅ ꯑꯩ ꯌꯥꯝ ꯋꯥꯈꯤꯑꯕ ꯑꯗꯨꯕꯨ ꯑꯩꯅ ꯆꯠꯀꯦꯅ ꯈꯜꯂꯤꯕ ꯂꯝꯕꯤꯁꯤꯗꯤ ꯌꯧꯗꯕ ꯌꯥꯗꯦꯅ ꯑꯗꯨꯝ ꯆꯠꯄꯁꯦ ꯂꯦꯞꯇꯕ ꯍꯥꯏꯇꯥꯔꯦ ꯇꯧꯕꯁꯦ ꯂꯦꯞꯇꯕ ꯐꯤꯁꯥꯕꯤ ꯑꯃꯗꯒꯤ ꯑꯃꯗꯒꯤ ꯑꯃ ꯑꯗꯒꯤ ꯂꯪ ꯂꯩꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯂꯩꯈꯤꯕ ꯅꯨꯃꯤꯠꯀꯁꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯈꯤ ꯑꯃꯨꯛ ꯐꯤꯁꯥꯕꯤꯁꯤꯡꯗꯨꯅ ꯃꯁꯥꯅ ꯂꯩꯔ ꯁꯥꯖꯔꯒ ꯑꯩꯉꯣꯟꯗ ꯄꯨꯈꯠꯂꯛꯄꯁꯨ ꯑꯗꯣ ꯃꯣꯏꯅꯗꯤ ꯑꯩꯅ ꯑꯃꯨꯛ ꯐꯤꯗꯣ ꯇꯧꯔꯕꯅꯤ나 ꯑꯩꯉꯣꯟꯗ ꯂꯪ ꯂꯩꯕꯤꯌꯣꯅ ꯑꯩꯁꯤꯅ ꯑꯃꯨꯛ ꯃꯣꯏꯒꯤ ꯍꯥꯏꯗꯤ ꯏꯊꯛ ꯊꯣꯡꯕ ꯏꯆꯦ ꯍꯣꯏ ꯑꯍꯟ ꯑꯣꯏꯔꯒꯁꯨ ꯃꯣꯏꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯃꯃꯥ ꯃꯄꯥꯗꯧꯅ ꯂꯩꯔꯕꯅꯤꯒ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯅꯪꯅ ꯑꯗꯨ ꯇꯧꯗꯕꯁꯦ ꯂꯩꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯄꯤꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯤ ꯐꯤꯁꯥꯕꯤ ꯍꯥꯏꯁꯤꯅꯗꯤ ꯌꯥꯝ ꯏꯅꯥꯛ ꯈꯨꯟꯕ ꯅꯗꯤ ꯁꯥꯕ ꯅꯠꯇꯦꯗꯣ ꯏꯅꯥꯛ ꯈꯨꯟꯕꯁꯨ ꯁꯥꯕ ꯌꯥꯎꯏ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯁꯦꯟꯊꯣꯛ ꯑꯗꯨꯒ ꯂꯩꯇꯕꯁꯤꯡꯒꯤꯗꯤ ꯂꯪ ꯂꯩꯕꯤꯌꯣ ꯀꯣꯟ ꯂꯩꯕꯤꯌꯣ ꯀꯣꯟꯒꯁꯦ ꯉꯝꯅꯕ ꯂꯩꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯀꯣꯟꯒꯁꯦ ꯂꯩꯔꯒ ꯑꯗꯨꯝ ꯄꯤꯕꯁꯨ ꯌꯥꯎꯔꯤꯕꯅꯦꯕ ꯃꯌꯨꯝꯗ ꯊꯤꯟꯖꯅꯕ ꯁꯥꯖꯅꯕ ꯁꯤꯁꯤꯃ ꯇꯧꯔꯀꯥꯟꯗ ꯅꯪ ꯐꯖꯅ ꯊꯕꯛꯁꯦ ꯇꯧꯔꯛꯎꯀꯣ ꯍꯥꯏꯗꯅ ꯀꯣꯟ ꯂꯩꯕꯤꯗꯅ ꯑꯗꯒꯤ ꯂꯪ ꯂꯩꯕꯤꯗꯅ ꯐꯤ ꯁꯥꯍꯟꯕ ꯑꯗꯨꯅ ꯃꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯅ ꯅꯨꯡꯁꯤꯅ ꯇꯧꯈꯤꯕꯅꯤꯅ ꯃꯣꯏꯅꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯁꯤꯅ ꯑꯩꯁꯦ ꯃꯥꯏ ꯆꯣꯞꯄ ꯌꯥꯗꯦ ꯑꯩ ꯁꯤꯒꯤ ꯑꯣꯔꯗꯔꯁꯤꯃ ꯂꯥꯛꯄꯗ ꯅꯪꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯃꯣꯏꯗ ꯑꯩꯅ ꯁꯤꯃ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗ ꯃꯣꯏꯅ ꯑꯩꯒꯤ ꯆꯣꯞꯇꯅꯕꯁꯦ ꯌꯥꯝ ꯍꯣꯠꯅꯕꯤ ꯑꯗꯨꯅꯦꯕ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯅꯕ ꯑꯣꯔꯒꯅꯥꯏꯖ ꯇꯧꯃꯤꯟꯅꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯐꯝꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕ ꯁꯦꯕꯥ ꯇꯧꯕ ꯃꯇꯝꯗ ꯑꯩ ꯈꯛꯇꯅ ꯌꯥꯗꯦꯕ ꯁꯇ꯭ꯔꯪ ꯁꯥꯟꯅꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯁꯦꯅꯥꯄꯇꯤ ꯁꯒꯣꯜ ꯁꯥꯃꯨ ꯈꯣꯡꯅꯥꯎ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯑꯣꯔꯒꯅꯥꯏꯁ ꯇꯧꯃꯤꯟꯅꯅꯕ ꯑꯩꯒꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡ ꯑꯩꯒꯤ ꯏꯆꯦ ꯏꯆꯟꯁꯤꯡ ꯏꯅꯥꯎꯁꯤꯡ
ꯃꯌꯥꯝꯁꯤꯒ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯆꯠꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯃꯣꯏꯗꯁꯨ ꯑꯩꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯑꯗꯨꯝ ꯋꯥꯔꯤ ꯇꯧꯕ ꯑꯗꯨꯒ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯂꯣꯏꯅꯃꯛ ꯍꯦꯛꯇ ꯃꯊꯟꯇ ꯑꯟꯗꯔꯁꯇꯦꯟ ꯇꯧ ꯌꯥꯕ ꯅꯠꯇꯦꯕ ꯈꯪꯗꯕꯁꯨ ꯚꯥꯞ ꯇꯥꯗꯕ ꯋꯥꯔꯤ ꯂꯤꯕ ꯑꯗꯩ ꯃꯣꯏꯅꯁꯨ ꯑꯩꯉꯣꯟꯗ ꯁꯤꯃ ꯄꯥꯝꯃꯤ ꯁꯤꯃ ꯍꯥꯏꯕꯒꯤ ꯉꯝꯅꯕꯁꯦ ꯑꯩꯅ ꯃꯐꯝ ꯆꯥꯎꯅ ꯆꯥꯎꯅ ꯑꯗꯨꯝ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯏꯒꯣ ꯂꯩꯕꯁꯤꯃ ꯑꯩ ꯈ꯭ꯋꯥꯏ ꯍꯩꯅꯗ꯭ꯔꯦ ꯏꯒꯣ ꯂꯩꯕ ꯃꯤꯗꯤ ꯑꯩ ꯇꯤꯟꯁꯨ ꯇꯤꯟꯅꯅꯤꯡꯗꯦ ꯑꯗꯨꯒ ꯐꯖꯅ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯁꯤꯌꯔ ꯇꯧꯃꯤꯟꯅꯔꯒ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯇꯥꯟꯅꯃꯤꯟꯅꯔꯒ ꯑꯩꯒꯤ ꯂꯣꯏꯅꯔꯤꯕ ꯑꯩꯒꯤ ꯏꯊꯛꯇ ꯂꯩꯔꯤꯕ ꯑꯩꯅꯁꯨ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯑꯩꯒꯤ ꯏꯃꯥꯁꯤꯡ ꯏꯅꯦꯁꯤꯡ ꯍꯥꯏꯗꯤ ꯍꯥꯟꯅ ꯍꯦꯟꯂꯨꯝꯒꯤ ꯂꯝꯕꯤꯁꯤꯗ ꯆꯠꯈꯤꯕ ꯃꯌꯥꯝꯗ ꯍꯪꯖꯕꯗ ꯃꯣꯏꯅꯁꯨ ꯅꯨꯡꯁꯤꯅꯒ ꯇꯥꯛꯄꯤꯔꯛꯄ ꯃꯌꯥꯝꯗꯣ ꯑꯩ ꯌꯥꯝ ꯄꯨꯟꯁꯤꯗꯁꯨ ꯀꯥꯎꯖꯔꯣꯏ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯅ ꯈꯪꯖꯕꯁꯤ ꯑꯃꯨꯛ ꯑꯩ ꯀꯩꯅꯣꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯗ ꯑꯃꯨꯛ ꯁꯤꯌꯔ ꯇꯧꯔꯀꯥꯟꯗ ꯋꯥꯈꯜꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯆꯠꯃꯤꯟꯅꯕꯗꯣ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯑꯩ ꯑꯗꯨꯗꯤ ꯂꯣꯏꯅ ꯐꯪꯉꯦ ꯑꯩꯅꯁꯨ ꯃꯌꯥꯝ ꯅꯨꯡꯁꯤꯕꯅ ꯃꯤꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯑꯅ ꯑꯩ ꯑꯗꯨꯝ ꯊꯥꯖꯩ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕꯗꯨꯅꯅꯤ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯌꯥꯝ ꯁꯣꯔꯠ ꯄꯦꯔꯠꯁꯤꯗ ꯑꯩꯅ ꯃꯌꯥꯝ ꯃꯔꯛꯇ ꯊꯣꯛꯂꯛꯄ ꯉꯝꯖꯔꯤꯁꯦ ꯀꯩꯒꯤꯅꯣꯗ ꯍꯥꯏꯁꯦ ꯐ꯭ꯔꯣꯝ 2017 ꯑꯩꯅ ꯇꯞꯅ ꯆꯠꯄ ꯂꯦꯞꯄꯛꯇꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯅ ꯊꯕꯛꯁꯤꯃ ꯇꯧꯕꯗ ꯍꯟꯗꯛ ꯃꯥꯔꯛꯁ ꯁꯤꯐꯥꯎ ꯃꯅꯨꯡꯗ ꯋꯤꯗꯤꯟ 20 days ꯅꯠꯇ꯭ꯔꯒ 10 days 15 days ꯃꯅꯨꯡꯁꯤꯗꯩꯗ ꯑꯩ ꯃꯥꯔꯛꯁꯤꯃ ꯄꯨꯊꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯗ ꯑꯩꯒꯤ ꯐꯤ ꯇꯨꯕ ꯏꯆꯥ ꯏꯅꯥꯎꯁꯤꯡꯁꯤꯅ ꯑꯗꯒꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯂꯩ ꯂꯦꯐ ꯍꯦꯟ ꯔꯥꯏꯠ ꯍꯦꯟ ꯑꯅꯤꯈꯛ ꯂꯩ ꯏꯃꯥꯟꯅꯕꯤ ꯑꯅꯤꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯅꯣꯡꯃ ꯃꯁꯛ ꯇꯥꯛꯆꯒꯦ ꯃꯣꯏ ꯑꯅꯤꯁꯤ ꯑꯩꯁꯤꯃ ꯐꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯅꯥꯀꯜ ꯑꯅꯤꯁꯤꯗ ꯃꯣꯏꯅ ꯐꯖꯅ ꯊꯥꯡꯒꯠꯂꯦꯕ ꯑꯩꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗꯩꯗ ꯍꯥꯟꯅ ꯍꯩꯔꯛꯄ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯁ꯭ꯀꯤꯜ ꯂꯩꯖꯔꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩ ꯍꯩꯇꯕ ꯌꯥꯗꯦ ꯑꯩ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯃ ꯆꯞ ꯆꯥꯅ ꯑꯩꯉꯣꯟꯗ ꯂꯩꯈ꯭ꯔꯕꯅꯤꯅ ꯇ꯭ꯔꯦꯅꯤꯡ ꯃꯆꯥ ꯇꯧꯕꯈꯩ ꯑꯩ ꯆꯦꯟꯗꯅ ꯌꯥꯎꯁꯜꯂꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯧꯔꯒ ꯌꯥꯎꯁꯟꯕꯁꯨ ꯌꯥꯎꯏ ꯂꯧꯗꯕ ꯌꯥꯎꯁꯟꯕꯁꯨ ꯌꯥꯎꯏ ꯍꯥꯏꯗꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯨ ꯉꯥꯏꯔꯒ ꯂꯩꯕꯩ ꯅꯠꯇ꯭ꯔꯣ ꯑꯩ ꯍꯩꯔꯗꯤ ꯑꯩꯉꯣꯟda ꯑꯩꯗꯨ ꯅꯣꯂꯦꯖ ꯂꯩꯍꯧꯕꯗꯨ ꯂꯣꯏꯔꯦ ꯑꯩ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯧ ꯄꯩꯁꯥꯁꯤꯁꯨ ꯇꯥꯟꯗꯕ ꯌꯥꯗꯦꯕ ꯃꯌꯥꯝꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯐꯤꯁꯥꯕꯤ ꯃꯌꯥꯝꯁꯤꯅ ꯁꯤ ꯄꯤꯌꯨ ꯄꯩꯁꯥ ꯉꯥꯛꯇꯅꯦꯕ ꯄꯩꯁꯥꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯐꯅ ꯌꯥꯝꯅ ꯆꯤꯟꯅ ꯂꯣꯜꯂꯁꯨ ꯌꯥꯔꯛꯇꯕ ꯃꯇꯥꯡ ꯂꯩꯔꯛꯄꯅꯤꯅ ꯄꯩꯁꯥꯁꯨ ꯇꯥꯟꯗꯕ ꯌꯥꯗꯦ ꯑꯩ ꯏꯁꯥꯁꯨ ꯋꯦꯜ ꯇ꯭ꯔꯦꯟ ꯑꯣꯏꯗꯕ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯅꯗꯤ ꯐꯤ ꯁꯥꯔꯒ ꯐꯝꯃꯒ ꯍꯧꯖꯤꯛ ꯑꯗꯨ ꯇꯧꯕꯗꯤ ꯌꯥꯕ ꯅꯠꯇꯕꯅꯤ나 ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯅꯣꯂꯦꯖꯇꯤ ꯂꯩꯇꯕ ꯌꯥꯗꯦꯕ ꯃꯤꯅ ꯐꯤꯁꯤꯃ ꯁꯥꯕꯗ ꯃꯤꯁꯤꯅ ꯐꯤ ꯑꯃ ꯇꯨꯈꯤꯕꯗ ꯑꯩꯁꯤꯅ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗ ꯈꯪꯗꯕ ꯌꯥꯗꯕꯅꯤꯅ ꯑꯩ ꯃꯗꯨ NHPCꯗ ꯑꯗꯒꯤ ꯑꯇꯣꯞ ꯇ꯭ꯔꯦꯅꯤꯡ ꯃꯐꯝꯗ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯃꯊꯛꯇ ꯂꯩꯔꯤ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯥꯟꯅ ꯈꯣꯡꯗꯥꯔꯝꯃꯕ ꯃꯤꯁꯤꯡꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯇꯝꯕꯗ ꯏꯀꯥꯏꯖꯗꯦꯕ ꯀꯩꯗꯧꯕ ꯏꯀꯥꯏꯖꯗꯣꯏꯅꯣ ꯑꯩꯅ ꯄꯣꯛ ꯍꯨꯔꯥꯟꯕꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯇꯝꯕꯤꯌꯣ ꯇꯥꯛꯄꯤꯌꯣ ꯑꯗꯒꯤ ꯃꯤꯅ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯩ ꯌꯥꯎꯁꯜꯂ ꯂꯣꯏꯔꯦ ꯑꯗꯨꯃꯥꯏꯅꯅꯤ ꯑꯩꯅ ꯇꯧꯖꯈꯤꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯆꯝꯅ ꯑꯩꯅꯁꯨ ꯐꯖꯅ ꯋꯥꯈꯜꯗ ꯑꯃꯛꯄ ꯑꯃꯐꯥꯎ ꯂꯩꯇꯅ ꯆꯪꯁꯜꯂ ꯇꯧꯕꯅꯦ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯔꯒ ꯑꯗꯨꯝ ꯇꯥꯛꯄꯤꯔꯛꯏ ꯑꯩꯒꯤ ꯏꯃꯥꯁꯤꯡꯗꯨꯅꯁꯨ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯛꯇꯁꯨ ꯍꯧꯖꯤꯛ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯩꯅ ꯃꯣꯏꯗꯁꯨ ꯀꯔꯤꯝꯇ ꯂꯧꯈꯠꯂꯛꯇꯣꯏ ꯂꯩꯇꯅ ꯑꯩ ꯇꯥꯛꯆꯒꯅꯦꯕ ꯈꯪꯅꯤꯡꯕ ꯃꯤ ꯂꯩꯔꯗꯤ ꯑꯩꯅ ꯆꯪꯁꯤꯟꯕꯤꯔꯛꯎ ꯃꯣꯏꯒꯤꯗꯃꯛꯇ ꯊꯣꯡ ꯌꯥꯝ ꯂꯥꯎꯅ ꯍꯥꯡꯉꯤ ꯑꯗꯨꯒ ꯏꯁꯥꯒꯤ ꯍꯩꯇꯕꯗꯤ ꯌꯥꯗꯦ ꯑꯩꯈꯣꯏꯗ ꯅꯣꯂꯦꯖ ꯂꯩꯇ꯭ꯔꯒꯗꯤ ꯃꯤ ꯇꯧꯈꯤꯕꯗꯣ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯈꯪꯉꯨꯅꯤ ꯑꯗꯨꯅ ꯑꯗꯨ ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯑꯩꯁꯨ ꯇ꯭ꯔꯦꯅꯤꯡꯒꯁꯨ ꯃꯆꯥ ꯆꯦꯜꯂꯤꯅꯤ ꯇ꯭ꯔꯦꯅꯤꯡ ꯌꯥꯎꯕ ꯑꯃꯨꯛ ꯆꯦꯟꯅꯤ ꯁꯣꯝꯗ ꯐꯤꯒꯤ ꯑꯃꯨꯛ ꯆꯦꯟꯅꯤ ꯑꯗꯩ ꯃꯥꯔꯀꯦꯇꯤꯡ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯤ ꯌꯣꯟꯗꯕꯁꯨ ꯌꯥꯗꯦ ꯌꯣꯟꯗ꯭ꯔꯗꯤ ꯑꯃꯨꯛ ꯄꯩꯁꯥꯗꯣ ꯂꯥꯛꯑꯣꯏꯗꯣꯏꯅꯤ ꯃꯁꯤꯒꯨꯝꯕꯁꯦ ꯑꯁ ꯌꯥꯝ ꯊꯦꯡꯅꯈ꯭ꯔꯦ ꯆꯤꯟꯅ ꯍꯥꯏꯕꯗ ꯂꯥꯏꯔꯕꯅꯤ ꯊꯕꯛꯇꯗꯤ ꯌꯥꯝꯅꯅꯦ ꯍꯜꯂꯛꯑꯒ ꯌꯨꯝꯗ ꯍꯜꯂꯒ ꯋꯥꯃꯟꯗꯅ ꯆꯥꯛ ꯆꯥꯕ ꯌꯥꯗꯕ ꯅꯨꯃꯤꯠ ꯐꯥꯎ ꯌꯥꯎꯔꯤꯅꯤ ꯑꯗꯨꯗ ꯆꯍꯤ ꯑꯃ ꯑꯅꯤꯁꯤꯗ ꯃꯥꯏ ꯃꯤꯠꯁꯦ ꯈꯪꯁꯣꯛ ꯁꯣꯛꯆꯟꯈꯤꯖꯥꯠꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯂꯝꯕꯤꯗꯣ ꯂꯣꯏꯅ ꯁꯦꯝꯃꯒ ꯊꯝꯃꯛꯑꯕꯅꯤꯅ ꯃꯥꯒꯤ ꯂꯝꯕꯤꯗꯒꯤ ꯄꯩꯁꯥꯗꯨꯁꯨ ꯑꯗꯨꯝ ꯊꯣꯛꯆꯔꯛꯑꯦ ꯃꯤꯁꯤꯡꯁꯤꯁꯨ ꯑꯗꯨꯝ ꯑꯩꯒ ꯇꯤꯟꯅꯕꯗꯒꯤ ꯍꯥꯏꯕꯗꯤ ꯑꯩꯅꯁꯨ ꯃꯣꯏ ꯇꯤꯟꯅꯖꯕ ꯃꯣꯏꯅꯁꯨ ꯑꯩ ꯇꯤꯟꯅꯕꯗꯒꯤ ꯃꯥꯒꯤ ꯄꯩꯁꯥ ꯊꯣꯛꯆꯕꯒꯤ ꯍꯔꯥꯎꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯅ ꯑꯩꯅ ꯑꯦꯅꯤ ꯀꯩꯅꯣꯃ ꯄꯣꯠꯁꯤꯃ ꯃꯤꯒꯤ ꯑꯣꯔꯗꯔ ꯑꯃ ꯂꯥꯛꯄꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗ ꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯅ ꯊꯋꯥꯏ ꯌꯥꯎꯗꯕꯅꯤꯅ ꯑꯩ ꯃꯇꯝ ꯆꯥꯅ ꯑꯗꯨꯝ ꯇꯧꯕ ꯉꯝꯃꯦ ꯑꯅꯝꯕꯅꯗꯤ ꯌꯥꯝ ꯑꯗꯨꯅ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯍꯣꯠꯅꯕꯁꯦ ꯂꯦꯞꯄ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯥꯏꯕꯁꯤꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯍꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯇꯝꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯁꯦꯌꯔꯤꯡꯅꯤ ꯂꯦꯞꯄ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗ ꯑꯩꯈꯣꯏꯅ ꯑꯩ ꯏꯁꯥꯃꯛꯅ ꯑꯩꯈꯣꯏꯒꯤ ꯋꯤꯀꯦꯟ ꯈꯨꯗꯤꯡꯒꯤ ꯅꯦꯠꯁꯦ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕ ꯑꯃꯨꯛ ꯍꯥꯏ ꯑꯆꯤꯚꯔꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕꯒꯤ ꯆꯪꯕ ꯃꯆꯥꯛ ꯃꯌꯥꯝꯗꯣ ꯉꯥꯛꯇꯅꯤ ꯔꯥꯃꯦꯁꯔꯤꯅ ꯍꯥꯏꯕꯤꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯂꯔꯅꯤꯡ ꯇꯧꯕꯁꯦ ꯃꯤ ꯑꯃꯅ ꯑꯍꯟ ꯑꯣꯏꯒꯦꯔꯥ ꯑꯉꯥꯡ ꯑꯣꯏꯒꯦꯔꯥ ꯂꯔꯅꯤꯡ ꯇꯧꯕꯒꯤ ꯀꯦꯄꯥꯕꯤꯂꯤꯇꯤꯁꯦ ꯑꯗꯨꯒ ꯑꯩꯁꯦ
ꯋꯥꯔꯜꯁꯤꯗ ꯇꯝꯅꯕ ꯌꯥꯝꯅ ꯂꯩ ꯂꯩꯕ ꯑꯗꯒꯤ ꯑꯃꯅ ꯉꯁꯥꯏꯒꯤ ꯐꯣꯀꯁ ꯔꯥꯃꯦꯁꯔꯤꯅ ꯍꯥꯏꯕ ꯉꯁꯥꯏꯒꯤ 2017ꯗ ꯁ꯭ꯇꯥꯔꯠ ꯇꯧꯔꯒꯁꯨ ꯃꯥꯅ ꯁꯤꯁꯤ ꯇꯧꯗꯕ ꯌꯥꯗꯦꯅ ꯇꯧꯔꯒ ꯃꯥꯅ ꯐꯣꯀꯁꯇꯨ ꯂꯩꯔꯀꯥꯟꯗ ꯑꯗꯨꯗ ꯅꯛꯁꯟꯅꯕ ꯑꯗꯨꯒ ꯃꯊꯪꯗ ꯁꯤꯌꯔ ꯇꯧꯕꯗ ꯉꯁꯥꯏꯒꯤ ꯅꯝꯕꯔꯁ ꯃꯥꯒꯤ ꯇꯥꯔꯒꯦꯠ ꯅꯝꯕꯔꯁ ꯑꯗꯒꯤ ꯃꯥꯏ ꯇꯤꯝꯁꯦ ꯋꯔꯛ ꯇꯧꯕ ꯀꯥꯟꯗ ꯏꯒꯣ ꯂꯩꯇꯕ ꯃꯥꯒꯤ ꯗꯦꯂꯤꯚꯔꯦꯕꯜꯗꯨꯗ ꯐꯣꯀꯁ ꯇꯧꯕ ꯁꯤꯒꯨꯝꯕꯁꯤꯅꯤ ꯑꯩꯈꯣꯏꯅ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔ ꯑꯃꯅ ꯚꯤꯖꯟ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯇꯨꯡꯗ ꯃꯁꯤꯗ ꯁꯛꯁꯦꯁ ꯑꯣꯏꯔꯛꯄ ꯍꯥꯏ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯑꯣꯏꯔꯛꯄ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗꯨꯅꯤ ꯔꯥꯃꯦꯁꯔꯤꯅ ꯇꯥꯛꯄꯤꯔꯤꯁꯤ ꯃꯗꯨ ꯖꯣꯏꯟ ꯇꯧꯔꯀꯥꯟꯗ ꯉꯁꯥꯏꯒꯤ 2017ꯗ ꯍꯧꯈ꯭ꯔꯒ ꯍꯧꯖꯤꯛ ꯌꯥꯝꯅ ꯒ꯭ꯔꯣꯠ ꯂꯥꯛꯄꯗ ꯊꯕꯛ ꯑꯗꯒꯤ ꯃꯥꯅ ꯇꯥꯛꯇꯧꯔꯤꯕ ꯁꯥꯕ ꯂꯩꯁꯥꯕꯤ ꯏꯃꯨꯡꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤꯁꯨ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯍꯟꯕꯒꯤ ꯑꯩꯅ ꯇꯝꯕꯗꯨꯅꯤ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯇꯥꯕꯗ ꯃꯇꯥꯡ ꯑꯁꯤꯗ ꯔꯥꯃꯦꯁꯔꯤ ꯑꯩꯅ ꯉꯁꯥꯏꯒꯤ ꯇꯧꯖꯈꯤꯕ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯖꯦꯛꯇ ꯃꯈꯥ ꯑꯃꯨꯛꯇꯪ ꯇꯥꯃꯤꯟꯅꯁꯤ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯁꯤꯗ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯤ ꯔꯥꯃꯦꯁꯔꯤꯅ ꯅꯛꯄꯗ ꯊꯥꯒꯠꯅꯤꯡꯕ ꯑꯃꯇꯪ ꯈꯔꯪꯗ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯦꯕꯦꯜꯗ ꯌꯦꯡꯉꯛꯄꯗ ꯑꯃ ꯈꯪꯍꯟꯕꯤꯌꯨ ꯑꯗꯨ ꯑꯃꯨꯛꯇꯪ ꯇꯥꯃꯤꯟꯅꯁꯤ ꯑꯩꯁꯦ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯅꯗꯤ ꯇꯥꯗ꯭ꯔꯦ ꯉꯁꯥꯏꯒꯤ ꯊꯥꯒꯠꯆꯈꯤꯕ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯖꯈꯤꯕꯗꯣ ꯍꯥꯏꯕꯗꯤ ꯑꯩꯁꯤ ꯊꯕꯛ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯒꯁꯨ ꯑꯩꯅ ꯉꯁꯤꯐꯥꯎ ꯃꯅꯨꯡꯗ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯦꯗꯤꯌꯥ ꯑꯃꯗ ꯊꯣꯛꯇꯅ ꯈꯣꯠꯇꯅ ꯋꯥ ꯉꯥꯡꯕ ꯈꯣꯠꯄꯁꯦ ꯍꯣꯏ ꯑꯩꯅ ꯃꯦꯂꯥꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯦꯛꯖꯤꯕꯤꯁꯟ ꯌꯥꯎꯕꯒꯨꯝꯕꯗꯗꯤ ꯏꯟꯇꯔꯚꯤꯌꯨ ꯂꯧꯕꯤꯕ ꯈꯣꯠꯄꯤꯕꯗꯕꯨꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯎꯔꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯕꯨ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗꯩꯗꯀꯣ ꯁ꯭ꯇꯨꯗꯤꯑꯣꯁꯤꯗ ꯑꯩꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯃꯐꯝ ꯑꯃ ꯄꯤꯕꯤꯔꯒ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯃꯅꯨꯡꯗ ꯂꯩꯖꯔꯤꯕ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯉꯤꯕ ꯍꯥꯏꯗꯤ ꯅꯨꯄꯤ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯗꯕ ꯌꯥꯗꯦ ꯑꯩꯈꯣই ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯑꯣꯏꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯕ ꯇꯥꯏ ꯏꯒꯣꯁꯤꯃ ꯁꯨꯡꯂꯩ ꯂꯩꯕꯤꯗꯕ ꯑꯗꯨꯒ ꯍꯣꯠꯅꯕꯁꯤꯃ ꯇꯞꯅ ꯇꯞꯅ ꯆꯠꯂꯒꯁꯨ ꯑꯩ ꯍꯦꯛꯇ ꯈꯣꯡꯁꯦ ꯀꯩꯔꯥꯛꯁꯦ ꯌꯥꯝ ꯂꯥꯎꯅ ꯀꯥꯜꯂꯨꯕꯩ ꯃꯊꯧ ꯇꯥꯗꯦ ꯇꯧꯔꯤꯕꯗꯨꯗ ꯉꯁꯤꯗꯒꯤꯅ ꯍꯌꯦꯡꯗꯒꯤ ꯃꯊꯪꯁꯦ ꯁ꯭ꯇꯦꯞꯇ ꯆꯠꯂꯀꯥꯟꯗ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯨꯡꯇꯥ ꯇꯥꯔꯛꯑꯣꯏꯕ ꯑꯗꯣ ꯉꯁꯤꯁꯤꯅ ꯁꯤꯗꯩꯗ ꯂꯩꯔꯝꯃ ꯍꯌꯦꯡꯁꯤꯅ ꯑꯁꯥꯏ ꯌꯧꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨꯃ ꯇꯧ ꯇꯥꯔꯕ ꯑꯗꯨꯃ ꯑꯗꯨꯝ ꯆꯨꯔꯛꯑꯅꯤ ꯇꯥꯔꯛꯑꯅꯤ ꯆꯦꯜꯂꯛꯑꯅꯤ ꯌꯥꯔꯔꯣꯏ ꯑꯗꯩ ꯏꯒꯣꯁꯤꯃ ꯑꯩꯁꯤꯃ ꯈꯤꯇꯪ ꯐꯒꯠꯂꯛꯑꯦ ꯍꯥꯏꯔꯒ ꯃꯤ ꯎꯔꯛꯇꯕꯤ ꯊꯕꯛꯁꯤꯃ ꯇꯧꯗꯕ ꯑꯗꯒꯤ ꯑꯩꯅꯁꯨ ꯃꯤꯉꯣꯟꯗ ꯐꯖꯅ ꯔꯦꯁꯄꯦꯛ ꯇꯧꯔꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯅ ꯆꯠꯂꯕ ꯑꯩꯉꯣꯟꯗꯁꯨ ꯃꯤꯅ ꯁꯣꯏꯗꯅ ꯑꯗꯨꯝ ꯇꯧꯔꯛꯀꯅꯦꯕ ꯑꯗꯨ ꯁꯤ ꯑꯅꯤꯁꯦ ꯁꯤꯒꯤ ꯄꯣꯠꯁꯤꯡꯁꯦ ꯁꯨꯝ ꯆꯠ ꯇꯥꯔꯒꯗꯤꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯑꯗꯣ ꯁꯤꯒꯤ ꯍꯥꯏꯅꯤꯡꯉꯤꯕ ꯄꯣꯠꯁꯦ ꯁꯤꯗꯩꯗ ꯐꯥꯏꯟꯗꯤꯡ ꯑꯣꯐ ꯌꯣꯔ ꯚꯣꯏꯁ ꯍꯥꯏꯕ ꯄꯣꯠꯁꯤꯗ ꯑꯩꯕꯨ ꯃꯐꯝ ꯑꯃ ꯄꯤꯕꯤꯕ ꯑꯩꯕꯨ ꯉꯁꯤ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯃꯤꯟꯅꯕ ꯃꯌꯥꯝꯗ ꯑꯩꯅ ꯄꯤꯖꯅꯤꯡꯕ ꯃꯦꯁꯦꯖ ꯈꯔ ꯄꯤꯕ ꯐꯪꯕꯁꯤꯗꯩꯗꯅꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅ ꯊꯥꯒꯠꯆꯈꯤꯕꯁꯤꯡ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯔꯥꯃꯦꯁꯔꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯥꯏꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯑꯗꯣꯝꯒꯤ ꯚꯣꯏꯁ ꯉꯁꯤ ꯋꯥꯔꯤ ꯁꯥꯔꯀꯥꯟꯗ ꯑꯗꯣꯝꯅ ꯂꯤꯊꯣꯔꯛꯄ ꯋꯥꯔꯤ ꯑꯗꯒꯤ ꯏꯁꯇ꯭ꯔꯒꯜ ꯁꯤ ꯇꯥꯔꯀꯥꯟꯗ ꯑꯩꯈꯣꯏ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯏꯟꯁꯄꯥꯌꯔꯠ ꯑꯣꯏꯔꯒ ꯑꯩꯁꯨ ꯌꯨꯝꯗ ꯐꯝꯃꯒ ꯂꯩꯈꯤꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯀꯩꯅꯣꯝꯃ ꯇꯧꯁꯤꯜꯂꯒ ꯑꯩꯒꯤ ꯃꯥꯏꯟꯁꯤꯁꯨ ꯑꯦꯡꯒꯦꯖ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯄ꯭ꯔꯗꯛꯇꯤꯞꯁꯨ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯇꯥꯜꯂꯒ ꯑꯩ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯂꯥꯛꯍꯜꯂꯤ ꯃꯁꯤ ꯁꯤꯌꯔ ꯇꯧꯕꯤꯕꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯒ ꯔꯥꯃꯦꯁꯔꯤꯁꯨ ꯃꯊꯪ ꯇꯥꯔꯛꯄꯗ ꯑꯗꯨꯝ ꯄ꯭ꯔꯗꯛ ꯐꯖꯕ ꯄꯨꯊꯣꯔꯛꯀꯅꯤ ꯍꯥꯏꯅ ꯑꯁꯥ ꯇꯧꯖꯩ ꯑꯩ ꯊꯝꯖꯒꯅꯤ ꯑꯗꯨꯒ ꯁꯣꯏꯗꯅ ꯊꯣꯛꯄ ꯉꯝꯃꯔꯣꯏꯖꯒꯦ ꯂꯥꯛꯇꯕꯁꯨ ꯂꯥꯛꯑꯒ ꯇꯤꯝ ꯃꯌꯥꯝ ꯌꯥꯝꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏ ꯏꯃꯥ ꯏꯕꯦꯟ ꯏꯆꯦ ꯏꯅꯥꯎ ꯃꯌꯥꯝꯅ ꯁꯥꯕꯤꯗꯅ ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯜ ꯃꯅꯤꯄꯨꯔꯤ ꯐꯖ ꯐꯖꯕꯁꯤ ꯌꯦꯟꯕꯤꯔꯒ ꯂꯩꯕꯗꯨ ꯌꯦꯡꯅꯤꯡꯉꯤ ꯎꯅꯅꯤꯡꯉꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯨꯛꯀ ꯊꯦꯡꯅꯁꯦ ꯃꯊꯪꯗꯀꯣ ꯍꯣꯏ ꯁꯣꯏꯗꯅ ꯊꯦꯡꯅꯁꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪꯒꯤ ꯏꯚꯦꯟꯗ ꯁꯣꯏꯗꯅ ꯑꯃꯨꯛꯀ ꯖꯣꯏꯟ ꯇꯧꯕꯤꯔꯛꯎ ꯑꯩꯈꯣꯏꯒꯤ ꯄꯤꯄꯜ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ
ꯈꯪꯉꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ inspiration ꯄꯤ ꯍꯦꯟꯒꯠꯂꯒ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯄꯤꯁꯐꯨꯜ ꯑꯣꯏꯕ ꯄ꯭ꯔꯗꯛꯇꯤꯚ ꯑꯣꯏꯕ ꯍꯥꯏ ꯑꯦꯆꯤꯚꯔꯅ ꯊꯜꯂꯕ ꯁꯣꯁꯥꯏꯇꯤ ꯑꯃ ꯁꯦꯝꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯈꯨꯔꯨꯝꯖꯔꯒ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ